ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯣꯂꯦꯟ ꯁꯥꯄꯥꯝꯅꯩ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005 707 ꯑꯃꯨꯛꯀ ꯍꯟꯅ 7005 707 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯉꯁꯤꯒꯤ ꯑꯗꯣꯝꯗ ꯂꯩꯕꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕꯁꯤꯡ ꯄꯨꯈꯠꯄꯤꯗꯨꯅ ꯃꯌꯥꯝ ꯈꯪꯍꯟꯕ ꯌꯥꯕ ꯄꯨꯈꯠꯄꯤꯗꯨꯅ ꯉꯁꯤꯒꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄ꯭ꯂꯦꯠꯐꯣꯔꯝ 9ꯗ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯑꯃꯗꯤ ꯚꯤꯖꯨꯑꯦꯜ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕ ꯐꯪꯕꯤꯒꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯣꯏꯅ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ, ꯀꯨꯁꯦꯝ ꯔꯦꯗꯤꯑꯣ, ꯃꯅꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯚꯤꯖꯨꯑꯦꯜꯗ ISCOM ꯍꯣꯝ ꯆꯦꯅꯦꯜ 129, ꯏꯂꯥꯏꯠ ꯇꯤꯚꯤ, SK ꯇꯤꯚꯤ, GTV ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯁꯔꯨꯛ ꯌꯥꯕ ꯐꯪꯕꯤꯒꯅꯤ꯫ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯁꯤꯖꯤꯟꯅꯕ ꯅꯝꯕꯔ 2001 ꯂꯣꯏꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯟꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔ ꯂꯤꯂꯥ ꯃꯐꯝ ꯑꯅꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯝꯕꯔ 2001 ꯂꯣꯏꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯟꯕꯤꯗꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯡꯇꯣꯛꯇꯨꯅ ꯊꯝꯖꯔꯦ 7005 707 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ, ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯏꯆꯜ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ, ꯀꯅꯥꯅꯣ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯜꯂꯣ ꯁꯥꯔ, ꯑꯩ ꯆꯔꯥꯡꯄꯥꯠꯇꯒꯤ ꯖꯔꯝ ꯁꯤꯡ꯫ ꯑꯣꯖꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ? ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯥꯏꯠ, ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯆꯧꯕꯉꯩꯁꯤ ꯑꯌꯥꯝꯕꯅ ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯞꯇ ꯂꯣꯏꯅ ꯊꯥꯟꯕ ꯍꯥꯏꯇꯥꯔꯦ꯫ ꯊꯥꯜꯂ ꯁꯨꯝ ꯊꯧꯕꯁꯤ ꯑꯞꯇ ꯊꯥꯜꯂꯒꯗꯤ ꯑꯩꯁꯨ ꯑꯞꯇ ꯊꯥꯜꯂ ꯊꯧꯔꯒꯗꯤ ꯃꯥꯁꯨ ꯑꯞꯇ ꯊꯥꯜꯂ ꯊꯧꯔꯒꯗꯤ ꯒꯥꯔꯤꯁꯦ ꯑꯦꯛꯁꯤꯗꯦꯟꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯋꯥꯡꯕ꯫ ꯑꯗꯨ ꯃꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯗꯥꯎꯟ ꯊꯥꯜꯂꯒ ꯆꯠꯄꯤꯌꯨ ꯍꯥꯏꯖꯒꯦꯅ ꯈꯟꯖꯕ, ꯁꯤ ꯈꯛꯇꯪ ꯄꯟꯖꯒꯦ ꯇꯧꯕ꯫ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ꯫ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯒꯥꯔꯤꯁꯦ ꯊꯧꯕ ꯃꯇꯝꯗ ꯂꯥꯏꯠꯁꯦ ꯑꯞ ꯉꯥꯛꯇꯅꯤ ꯊꯧꯅꯔꯤꯁꯦ꯫ ꯑꯩꯅ ꯑꯞ ꯊꯥꯟꯖꯜꯂꯤꯁꯦ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯊꯧꯕ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯩꯒꯤ ꯁ꯭ꯄꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯒꯥꯔꯤꯁꯦ ꯊꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯈꯛꯇꯪ ꯈꯟꯗꯕꯤꯗ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤꯕꯁꯤꯡ ꯑꯗꯨꯒ ꯒꯥꯔꯤ ꯊꯩꯅꯕ ꯃꯇꯝꯗꯁꯨ ꯒꯥꯔꯤꯁꯦ ꯂꯥꯏꯠꯇ ꯑꯞꯇ ꯊꯥꯟꯖꯟꯅꯔꯕꯅꯤꯅ ꯎꯅꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯦꯛꯁꯤꯗꯦꯟꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯋꯥꯡꯉꯦꯅ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ꯫ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯃꯇꯝ ꯌꯧꯁꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯠꯁꯦ ꯗꯥꯎꯟꯗ ꯌꯥꯔꯤꯃꯈꯩ ꯊꯧꯕꯤꯕ, ꯑꯗꯨꯒ ꯍꯥꯏꯋꯦꯗ ꯑꯗꯨꯝ ꯂꯥꯏꯠꯁꯦ ꯑꯞꯇ ꯂꯣꯏ ꯊꯥꯜꯂꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯊꯧꯅꯔꯛꯄ ꯃꯇꯝꯗ꯫ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005 707 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ꯫ 2001 ꯂꯣꯏꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯈꯛꯇꯪ ꯈꯟꯗꯕꯤꯗ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ, ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯠꯄꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯍꯦꯛꯇ ꯑꯣꯏ ꯍꯥꯏꯇꯥꯔꯦ꯫ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ꯫ ꯍꯜꯂꯣ ꯁꯥꯔ, ꯑꯩ ꯀꯦꯔꯦꯂꯥ ꯆꯠꯄꯗꯩ ꯊꯣꯏꯕꯤ ꯉꯥꯛꯀꯅꯤ ꯁꯥꯔ꯫ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ, ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ? ꯁꯥꯔ, ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯁꯥꯔ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯔ, ꯍꯥꯃꯦꯡ ꯂꯣꯏꯕꯁꯤꯡꯁꯤꯅ ꯍꯥꯃꯦꯡ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇ ꯊꯥꯗꯣꯛꯄꯁꯦ, ꯁꯥꯔ ꯁꯤ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡ ꯂꯣꯏꯕꯁꯤꯡꯁꯤꯅ ꯂꯣꯏꯕꯤꯌꯨ, ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯊꯥꯖꯤꯜꯂꯒ ꯁꯣꯔꯣꯛꯇꯗꯤ ꯊꯥꯗꯣꯛꯄꯤꯒꯅꯨ, ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯅ ꯁꯥꯔ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯤꯗ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯏꯃꯥ ꯂꯣꯏꯕꯤꯔꯕꯣ ꯋꯥꯐꯝ? ꯁꯥꯔ, ꯁꯤꯅ ꯂꯣꯏꯖꯔꯒꯦ ꯉꯁꯤꯒꯤꯗꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ, ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ, ꯉꯁꯤꯁꯦ ꯀꯥꯟꯅꯕ ꯋꯥꯐꯝ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯔꯕꯁꯤꯡ ꯄꯨꯈꯠꯄꯤꯔꯛꯄ ꯌꯥꯝ ꯆꯨꯝꯃꯤ ꯏꯃꯥ꯫ ꯍꯥꯃꯦꯡ ꯂꯣꯏꯕꯗ ꯅꯠꯇꯦ, ꯁꯟ ꯂꯣꯏꯕꯁꯤꯡꯁꯨꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯥꯗꯣꯛꯄꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯁꯦ ꯑꯊꯤꯡꯕꯗꯤ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯨꯑꯣꯏꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯅꯩ꯫ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯂꯩꯅꯔꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯌꯥꯔꯤꯃꯈꯩꯗꯤ ꯁꯥ ꯁꯟ ꯂꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯐꯥꯖꯤꯟꯕ ꯈꯣꯠꯆꯟꯕꯤꯔꯒ ꯃꯆꯤꯟꯖꯥꯛ ꯐꯥꯟꯕꯤꯔꯒ ꯉꯝꯅꯦꯅ ꯂꯣꯏꯕꯤꯔꯕꯅꯤꯅ ꯃꯆꯤꯟꯖꯥꯛ ꯐꯥꯟꯕꯁꯨ ꯉꯝ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯃꯌꯥꯝ? ꯃꯔꯝ ꯑꯗꯨꯅ
ꯑꯗꯣꯝꯅ ꯊꯥꯗꯣꯛꯄꯤꯔꯛꯏꯕ ꯁꯥꯁꯟ ꯑꯗꯨꯅ ꯁꯣꯔꯣꯛꯇ ꯂꯩꯕ ꯃꯇꯝꯗ ꯒꯥꯔꯤ ꯊꯧꯔꯛꯏꯕꯁꯤꯡꯗ ꯑꯦꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯅꯥꯕ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯑꯃ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯀꯩꯅꯣꯒꯤ ꯁꯥꯁꯟꯗꯨꯅ ꯆꯦꯟꯖꯜꯂꯛꯄ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯅꯤꯡꯉꯥꯏ ꯌꯥꯝ ꯋꯥꯡꯉꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯊꯦꯡꯛ ꯌꯨ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯁꯥꯁꯟ ꯂꯣꯏꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯂꯝꯕꯤꯗ ꯊꯥꯗꯣꯛꯄꯤꯗꯅꯕ ꯍꯥꯏꯖꯒꯦ Hello. Hello. Call se tatokre. Thank you. Taram saru yabiu 2001 loiba number du da call tawbiganu. Akhoi gi tawram masida sizinajariba number 7005 707 808 hariba number sida call tawbidana ngasigi pukning gi warol taram saru yabiu. Hello. Hello tabirabo. Hello. Tabirabo. Yari makai caller singna radio gi manak natragana loudspeaker tharga call tawbiraktanaba ningsingjage. Hello. Hello. Hello tabirabo. Tabirabo. Hello tabirabo. Hello. Call se fazana tawsalaga radio ta leithodi yarroi maraduna pukningi warol tawramasida saru yabirappa matamda adomadongi nakanda thabiriba radio dugi nakandagi natragana TV yengliba mafam adudagi khitang sathoga call tawbiu ngasigi pukningi warol tawram saru yabiu khara tattana haijage 2001 loiba number aduda call tawsanbiganu akogi sir out of station noikre maramaduna akogi tawram sizinajariba number 7005707808 hariba number sida call tawbiduna tawram saru yabiu. Hello. Hello. Madam mingale fanga takpiu. Sir, I khengmandagi langlen tola seme sir. Yam nungaijai madam taram saru yabirappa kari wafam thambigani pukningi warol tawram asida. Sir, akhoi athengbagi spectator tayaije yamna nomagi yam nungaijai na haijage na tawjalpani sir. Loibirabo madam. Aduga sir amana akhoi kainogida yausangidra kaino tawgiba sar hoigi sarna nupi sabagi mayam tawgibado. Matek thagalakpado yengbuda yam nungaye sir. Forsan gido. Oh. Forsan gido mina su dum thagale haitare mi moigi content da. Hoi. Anaida thagalaiba nupadona ko sir. Kaino diamond radio na nungaijadebako. Matungdadi mayam thagatningaju sum akhoi munna khangbiraga Denian de masak fazana khangbiraga haibiyona adudanga haijage sir aduga thamjarage. Thagatsari madam taram saru yabirappa. Program amada haiba tare kanana ngami yengnasi thangja kudingi leptana chatharakliba thoram aduda nupi sakibasing akhoi isilinaw sing haiba tare akhoi leiriba staff sing inaw singa sakiba du viral fazana chatle haitare forsan dagi tahowai matangdo. Hello. Hello. Madam mingale fanga takpiu. Mama Premila Rawunagi kuire phone tawrktaba. Yam nungaijai tawram saru yabirappa ngasigi pukningi warol tawram masida kari wafam thambigani. Wafam amda thangatsage bungo. Hujikangi nupa macha churup macai ni hena wangba kangbu ama laigiye. Aduna churup thakthakna gari ki tawraga chatliye. Mama mapa oibina macha do karai chali karai da keno tawri habado khara yengsanbiradi phagadaba. Churup macai ni hena wange haba. Yengmada mit yam naraba. Aduna mama mapa oibasingna khara yengsanbiradi phagadaba. Khoina hairurasu fazana khumbiramoi. Yengmada yamna waraba. Adagi nupa macana bu khara phagirene nupi macasingina khongaw se chalaga masida nungdang waidam chattatana thengab kanda hanjalakpa.
ꯑꯗꯨꯁꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯂꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯊꯥꯏꯅꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯑꯗꯤ ꯊꯣꯛꯇꯦ ꯍꯥꯏꯅꯗ꯭ꯔꯥ ꯍꯧꯖꯤꯛꯅ ꯍꯦꯜꯂꯦ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝ ꯆꯠꯂꯨꯗꯣꯏꯅꯤ ꯑꯗꯥ ꯆꯠꯂꯨꯗꯣꯏꯅꯤ ꯇꯧꯕꯁꯤ ꯃꯃꯥꯁꯤꯡꯅꯁꯨ ꯈꯔꯁꯨ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯑꯦ ꯃꯥꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯔꯒꯁꯨ ꯃꯃꯥ ꯃꯄꯥ ꯈꯪꯐꯝ ꯊꯣꯛꯑꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯍꯥꯏꯖꯅꯤꯡꯗꯅ ꯊꯥꯡꯒꯠꯂꯛꯄꯅꯤꯅ ꯃꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯇꯥꯕꯗ ꯀꯥꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯨꯈꯠꯄꯤꯔꯛꯄ ꯌꯥꯝ ꯆꯨꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯁꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩ ꯑꯗꯨꯝ ꯊꯦꯡꯉꯤ ꯑꯩ ꯆꯠꯂꯒ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯄ ꯑꯗꯨꯒ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯡꯗ ꯅꯤꯁꯥ ꯌꯨ ꯑꯗꯨꯒ ꯆꯨꯔꯨꯞꯅꯆꯤꯡꯕ ꯌꯣꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯊꯤꯡꯕ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯨ ꯊꯤꯡꯉꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯕꯖꯥꯔꯗꯒꯤ ꯂꯩꯗ꯭ꯔꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯩꯔꯨꯔꯒ ꯗꯨꯀꯥꯟ ꯊꯛꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯀꯔꯤ ꯇꯧꯒꯦꯅ ꯍꯥꯏꯔꯀꯥꯟꯗ ꯅꯤꯁꯥꯁꯦ ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯏꯚꯟ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯀ꯭ꯂꯥꯁ 5-6 ꯀꯥꯕꯁꯤꯡ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯆꯨꯔꯨꯞ ꯁꯤꯖꯤꯟꯅꯕꯁꯦ ꯃꯁꯤꯒꯤ ꯌꯥꯔꯤꯃꯈꯩꯗꯤ ꯄꯦꯔꯦꯟꯁ ꯑꯣꯏꯕꯁꯤꯡꯅ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯌꯨꯛ ꯄꯨꯡ 6:30-7ꯇꯒꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯄꯨꯡ 1-2ꯗ ꯍꯜꯂꯛꯑꯦ ꯄꯨꯡ 2ꯗꯩ ꯍꯜꯂꯛꯑꯀꯥꯟꯗ ꯐ꯭ꯔꯤ ꯇꯥꯏꯝ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯐꯥꯎ ꯇꯨꯏꯁꯟ ꯆꯠꯈꯤꯕꯅ ꯆꯠꯈ꯭ꯔꯦ ꯇꯨꯏꯁꯟ ꯆꯠꯇꯕ ꯑꯉꯥꯡꯁꯤꯡ ꯃꯆꯥꯁꯤꯡꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯆꯠꯂꯤꯅꯣꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯥꯛ ꯊꯤꯖꯤꯟꯗꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯟꯅꯕꯒ ꯁꯥꯟꯅꯈ꯭ꯔꯤꯅꯤ ꯃꯃꯥꯟꯅꯕꯤꯒ ꯁꯥꯟꯅꯈ꯭ꯔꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯝ ꯂꯩꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯗꯨꯝ ꯁꯣꯏꯔꯛꯅꯤꯡꯉꯥꯏ ꯃꯆꯥꯛ ꯌꯥꯝꯅ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯐ꯭ꯔꯤ ꯇꯥꯏꯝ ꯑꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯥꯅ ꯇꯤꯟꯅꯔꯤꯁꯤ ꯃꯃꯥꯟꯅꯕꯁꯤꯅ ꯀꯔꯝꯕ ꯃꯃꯥꯟꯅꯕꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯦꯅꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯃꯄꯥꯅ ꯊꯣꯛꯂꯛꯈ꯭ꯔꯀꯥꯟꯗ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈ꯭ꯔꯀꯥꯟꯗꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯑꯍꯟꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯗꯕꯁꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯉꯥꯡ ꯅꯤꯁꯥ ꯆꯥꯕ ꯎꯕꯗ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯁꯟꯕꯤꯕ ꯅꯪ ꯆꯨꯔꯨꯞ ꯊꯛꯑꯕ ꯑꯣꯏꯔꯦ ꯅꯪ ꯌꯨ ꯊꯛꯑꯕ ꯑꯣꯏꯔꯦ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯍꯣꯇꯦꯜꯗ ꯕꯦꯟꯗꯔꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯐꯨꯕꯤꯕ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯁꯟꯕꯤꯔꯒ ꯃꯣꯏ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯅꯤꯁꯥꯁꯤ ꯆꯥꯃꯤꯟꯅꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯏꯆꯥꯁꯤꯡꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯀꯗꯥꯏꯗ ꯀꯔꯤ ꯆꯠꯂꯤꯅꯣ ꯄꯦꯔꯦꯟꯁꯀꯤ ꯃꯈꯥꯗ ꯊꯝꯗꯕꯤꯗ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯄꯦꯔꯦꯟꯁꯁꯦ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯈꯥꯗ ꯑꯣꯏꯅ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯦꯗꯥꯝ ꯂꯣꯏꯕꯤꯔꯦꯀꯣ ꯃꯦꯗꯥꯝꯒꯤ ꯋꯥꯐꯝ ꯂꯣꯏꯖꯔꯦ ꯊꯝꯃꯒꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯏꯟꯈꯠꯂꯛꯂꯤꯕ ꯄꯨꯟꯁꯤꯅꯤ ꯂꯥꯡꯕ ꯈꯣꯠꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯁꯔꯨꯛꯄꯨꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯂꯥꯡꯊꯣꯛꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯤꯁꯥ ꯆꯥꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯕ ꯊꯕꯛ ꯂꯝꯕꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯆꯠꯈꯤꯗꯧꯕ ꯂꯝꯕꯤ ꯑꯁꯤ ꯆꯨꯝꯊꯣꯛꯄꯤꯕ ꯃꯥꯏꯀꯩ ꯆꯨꯝꯅ ꯆꯠꯅꯕ ꯄꯨꯕꯤꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯜꯂꯣ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯌꯥꯏꯄꯣꯛ ꯄꯣꯛꯇꯒꯤ ꯏꯃꯥ ꯖꯝꯅꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯀꯩꯅꯣꯝꯇ ꯋꯥꯍꯩ ꯍꯥꯏꯖꯒꯦ ꯇꯧꯕ ꯊꯝꯕꯤꯁꯤ ꯁꯥꯔꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯊꯧꯔꯝ ꯍꯥꯏꯒꯦꯕꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯦꯛ ꯇꯥꯖꯩꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯅ ꯇꯥꯖꯩꯌꯦꯕ ꯑꯗꯨꯒ ꯐꯣꯟ ꯏꯁꯩ ꯁꯛꯅꯁꯤ ꯑꯗꯒꯤ ꯑꯇꯩ ꯄ꯭ꯔꯣꯒꯥꯝꯁꯦ ꯐꯣꯟ ꯁꯨꯛꯐꯪ ꯐꯪꯗꯕꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯀꯣꯜ ꯐꯪꯗ꯭ꯔꯦꯕꯀꯣ ꯏꯃꯥ ꯍꯣꯏ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗꯣ ꯏꯁꯩꯕꯨ ꯁꯛꯑꯁꯨ ꯑꯗꯒꯤ ꯁꯩꯔꯦꯡꯕꯨ ꯇꯧꯔꯁꯨ ꯑꯗꯒꯤ ꯋꯥꯔꯤꯕꯨꯗꯁꯨ ꯇꯧꯗꯧꯗꯣ ꯁꯨꯝ ꯐꯪꯗ ꯑꯣꯠꯈꯩ ꯑꯣꯜꯂꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯀꯣꯜꯂ ꯀꯩꯅꯣ ꯇꯧꯔꯛꯄ ꯈꯨꯗꯧ ꯁꯧꯒꯠꯂꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥꯈꯩ ꯂꯣꯏꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯌꯥꯅꯃꯨꯛ ꯅꯨꯡꯉꯥꯏ ꯈꯜꯂꯛꯏꯕ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯗꯒꯤ ꯑꯗꯒꯤ ꯏꯁꯩꯅ ꯑꯃ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯦ ꯈꯪꯗꯦꯗ ꯑꯄꯦꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ ꯁꯥꯔꯁꯦ ꯉꯁꯤ ꯅꯤꯡꯒꯥꯏ ꯄꯣꯛꯄꯤꯗ ꯂꯩ ꯍꯥꯏꯗ ꯉꯁꯤꯁꯦ ꯂꯩ ꯏꯃꯥ
yari ꯑꯗꯨ po ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ nungai pokpi aduga langmaidong ngahal lela yaithoki mafam haiba tare nong suraktana yaithoki mafam langmaidong gi mafam jaga amada ngasi lela so ani ne aduna sir so out of station noigre aduga sir na su lambi chathok chachin tawba aduga lela sana lor kana yumda halakpa matamda su soida ngamda bo isano haidani sorgi mafamda thoni jage madam isai gi akhoi program haiba tare 9:30 gi program se ayamba mi se pothana batum thanna ba matam yoirakpa matam nina adum call se dum busy oi aduga akhoi na su dum thorom se horom daida toina call phangbi basingna no manini kalaga thoram saru ya bi yona tatana lauri se call phangda basing ni ta hojik se caller ano am yaure hojik se live chat ta su aduga tongan tongan platform sing da su ano akhoi gi viewer sing am henka le ai tare ko madam thank you madam soidana phangni try toina to sanbiu kitang yangna busy harapga palak thalaga moi namjan biba adu radio ra tabi daga na second tara munga kapiu adom na khanbi rak liba isai yamna fajaba isai ni khudol tamjarake hari ba sai dagi adum call met pa hauki ba yare loina na isai sakna si torok pa matam dana adom na sakpi dai ba isai se yamna fajai khonjen yamna fajai na hairak pagi thagalak pagi matang se sai dagi dum nambiro hai tare me da kano to khajage ko chama thengwa matam da tayai loragane roidrusuna thana thabo ila sakibada thapada isama thana ila sakhi thenga aba matamni da senga yaudra yum yobira parisoda thawni jeri habdo yam siba yam sigra koidi lobire koima kamage matang ko da tiriko thank you mataram saru ya birappa aduga nungmidangi program katana tana nungthingi matamgi program da su toina call phangbi basingna no manini kalaga dum thorom saru ya biu call phangda basing da khudong saba piminasi thongli ba mathel aine he haijaba mathel se koina thong doini thongnaba machak se mayamna pibirakkadoini machak se ano pisala di thongi ba isu nungai tari ba sari ba makhoi su nungai ai tari ni makha satajara mathangi caller da khudong saba pijage hello madam taram noksari mingale phanga takpiu tawjirai gari ko maka laikai dagi yenita sansa sajo jiki mamangi walarangi mamangi haji pok takte yam phaje asengmane laikai amdani sa chaba ngang ma hogolaiba ngang mani sa cha gadi khogi bender gumba kai gomda changmada magi laikai gi abung mapa mabung gai dagi mathak thongba hal gai gi thengnab kan ngangbi be mahut khogi kausalaga chaminaba gumba ado yamna khoshala ka sum tawe ko tha ado ai ge de onjan onjan yam khanai ba tasena adai gi nang pa ma ai gi leka gi khura du maga thamun jamin da moina ngang bi ga tha kausalaga moina hena pitha ko gi kai no do adu ki habak to ai yam pam da ma ta adu do to bu sa gi ke kok ta yam phaje adu ga amana sa akhoi gi April gi tang kun da gi hogi ba khoi ka ke bon finance adu ga handak megi 11 da finance taw gi bodo bon tournament gi finance du da khoi kam na ngam jawi ko adu da khoi gi kendra ji ki MLA na akhoi gi haurak padagi na akhoi gi lambi se ando dai na kai no dai na tingong dai na ando baki lambi si koila thaba matam da khoi gi khuna dum thaba machine na thabi da bai tare ko adu ga handak su khuna dum thaba du thingre mayam na ya da na adu ga adu mi tu da MLA sina bon finance mi tu da MLA sina khogi machine thabiane me roiban ta juna hobajida thabiane machine soina thabiane harambada kenda jiki MLA soina mukka hana thaga sari aduga ina olen busu pungning waronda yam thaga pakum thaga cha mana na tibe de makta ina olen busu thaga sage aduga expect ta yam nungai ina olen gi program do inta jeri sitang hai ga thamjage le thaga sari madam tarom saru ya birappa thank you aseng bani hai tare madam hojiki matam sida de dum nisa saba singse urkana saina dre aduga khoidagi akhogi mabu phattaba hai doira kari hai doina pena ba hai doira yumthangna ba ngangna yumthangna ba mi asina masa asina nisa sarakpa matamda akoi harau ya hai tare ni makoi imungse nisa saba mi leire na haibana sing basigum basikaya ama adum thengna dabadi na te tengnari aduga akhoi na khangadaba amadi aigi yumthangnabada aigi laikai da nisa sari bado aigi isai suda saraknabagi 190% di lai hai tare ni ko maram aduna laikai aduda nisa sari ba mi ma thingba hai base akhoi laikai aduda lairi ba mayam punamaki asiam saur ba thodang longmina dana
ꯊꯦꯡꯍꯧꯒꯗꯧꯅꯤ ꯃꯥꯒꯤ ꯃꯆꯥ ꯅꯤꯁꯥ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯅꯤꯁꯥ ꯆꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯝ ꯄꯦꯔꯦꯟꯁ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝꯅ ꯄꯟꯕꯤꯔꯝꯕ ꯑꯗꯨ ꯌꯥꯝ ꯐꯩ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯇꯧꯕꯁꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯥꯟꯅꯔꯝꯗꯕ ꯕꯣꯜ ꯁꯥꯟꯅꯔꯝꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯕꯣꯜ ꯁꯥꯟꯅꯍꯜꯂꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯔꯝ ꯑꯗꯨꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯤꯀꯦꯠꯁꯤꯡ ꯀꯦꯔꯣꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯩꯅꯣꯁꯤꯗ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯇꯧꯕꯤꯔꯒ ꯁꯤꯟꯕꯤꯔꯀꯥꯟꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯤꯁꯥ ꯆꯥꯍꯧꯗꯅꯕꯒꯤ ꯄꯥꯟꯗꯝꯁꯦ ꯁꯥꯟꯅꯕꯅꯤ ꯁꯥꯟꯅꯕ ꯑꯃꯠꯇ ꯅꯤꯁꯥ ꯆꯥꯗꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃꯠꯇ ꯌꯨ ꯊꯛꯑ ꯀꯣꯏꯆꯦꯟ ꯆꯦꯜꯂꯣꯏ ꯍꯣꯏ ꯊꯛꯑꯝꯕ ꯌꯥꯏ ꯃꯣꯏꯒꯤ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯔꯤꯃꯈꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯔꯤꯈꯩꯗꯤ ꯁꯥꯟꯅꯒꯗꯧꯅꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯦ ꯍꯜꯂꯦ ꯇꯨꯏꯁꯟ ꯊꯥꯅꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯍꯟꯒꯅꯤ ꯍꯜꯂꯛꯑꯒ ꯇꯨꯝꯍꯟꯈ꯭ꯔꯦ ꯃꯤꯒ ꯂꯣꯏꯅꯕ ꯃꯤꯒ ꯇꯤꯟꯅꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯋꯥꯠꯂꯛꯄ ꯁꯤꯅꯆꯤꯡꯕꯁꯨ ꯑꯗꯨꯝ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡ ꯑꯁꯤꯅ ꯁꯥꯟꯅꯕ ꯆꯠꯄꯗ ꯒ꯭ꯔꯥꯎꯟꯗ ꯆꯠꯂꯒ ꯅꯣꯡꯃꯇ ꯐꯝꯃꯒ ꯌꯦꯡꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩ ꯆꯠꯂꯀꯥꯟꯗ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥꯁꯤ ꯁꯤ ꯇꯧꯔꯤꯁꯤ ꯈꯪꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯏꯆꯥꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯅꯣꯡꯄꯣꯛꯂꯣꯏꯔꯣꯝꯗꯒꯤ ꯏꯃꯥ ꯖꯥꯃꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯏꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯣ ꯏꯃꯥꯗꯤ ꯇꯥꯕꯗ ꯑꯗꯒꯤ ꯃꯣꯇꯣꯔꯕꯨ ꯊꯧꯕꯗꯨꯅ ꯃꯔꯣꯟ ꯑꯃ ꯃꯥꯜꯂꯤꯕ ꯑꯗꯨꯒꯤ ꯊꯥꯒꯠꯀꯦꯅ ꯁꯨꯝ ꯇꯧꯔꯛꯄꯅꯤꯗ ꯑꯗꯨꯒ ꯏꯆꯥ ꯀꯩꯅꯣꯅ ꯄꯥꯏꯕꯗꯗꯤ ꯇꯧꯕꯗꯗꯤ ꯐꯣꯟꯁꯦ ꯑꯝꯇ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯏꯆꯥ ꯑꯣꯜꯂꯦ ꯐꯣꯟꯁꯦ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯩꯌꯦꯅ ꯍꯥꯏꯕ ꯀꯩꯅꯣꯅ ꯏꯆꯥ ꯍꯥꯏꯕ ꯑꯗꯨꯒꯤ ꯐꯪꯗꯦꯕ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇ ꯐꯪꯉꯤ ꯇꯣꯛꯁꯤ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯌꯥꯁꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ ꯃꯗꯨꯗ ꯂꯥꯛꯏꯕ ꯏꯟꯀꯝꯁꯤꯡꯅ ꯆꯂꯥꯏꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯅ ꯑꯗꯨꯒ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔꯅ ꯐꯝꯕꯤꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯁꯥꯔꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯊꯧꯅꯥ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯆꯕ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯁꯨ ꯆꯠꯂꯨꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯠꯂꯛꯀꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯏꯁꯇꯨꯗꯤꯑꯣ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯍꯦꯛꯇ ꯁꯥꯟꯅꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯋꯥꯔꯤ ꯑꯃ ꯏꯈꯠꯄ ꯑꯃ ꯆꯪꯉꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯥꯗꯣꯔꯤꯕ ꯋꯥꯔꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯐꯝꯖꯤꯜꯂꯀꯥꯟꯗ ꯍꯦꯛꯇ ꯄꯪꯁꯥꯟ ꯁꯥꯟꯅꯔꯛꯄ ꯌꯥꯕ ꯅꯠꯇꯕꯅꯤನ ꯋꯥꯔꯤꯁꯦ ꯏꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝ ꯂꯧꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯜꯂꯤꯅꯤ ꯁꯥꯔꯁꯦ ꯂꯤꯂꯥ ꯑꯅꯤ ꯆꯠꯈ꯭ꯔꯅꯤ ꯂꯤꯂꯥ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯜꯂꯛꯑꯅꯤ ꯍꯣꯔꯦꯟ ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯒꯠꯂꯤꯅꯣ ꯁꯤꯅꯤ ꯑꯗꯣ ꯁꯥꯔꯁꯦ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔꯁꯦ ꯑꯗꯨ ꯀꯗꯥꯏꯋꯥꯏ ꯀꯥꯟꯗ ꯁꯥꯟꯅꯔꯝꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯉꯛꯏꯅꯤ ꯃꯦꯗꯥꯝ ꯑꯗꯨꯝ ꯅꯪꯅꯕ ꯑꯗꯨꯝ ꯁꯥꯟꯅꯕꯤꯔꯝꯃꯤ ꯁꯥꯔꯅ ꯍꯥꯏꯇꯥꯔꯦ ꯍꯣꯔꯦꯟ ꯊꯦꯡꯗꯅꯕ ꯑꯗꯨꯒ ꯁꯥꯔꯅ ꯍꯣꯔꯦන් ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯍꯜꯂꯛꯑ ꯁꯥꯟꯅꯔꯗꯤ ꯅꯣꯡꯉꯥꯜꯂꯅꯤ ꯅꯣꯡꯉꯥꯜꯅꯤ ꯑꯗꯨ ꯈꯔ ꯉꯟꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏ ꯂꯣꯏꯕꯤꯔꯕꯣ ꯃꯦꯗꯥꯝꯒꯤ ꯋꯥꯐꯝ ꯍꯣꯏ ꯏꯆꯥꯈꯩꯅ ꯇꯧ ꯏꯃꯥ ꯍꯣꯏꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯦꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤ ꯊꯝꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯩꯁꯦ ꯁꯥꯔꯒꯤ ꯃꯇꯧ ꯇꯝꯃꯤꯅꯦ ꯍꯥꯏꯇꯥꯔꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯨꯐꯝ ꯂꯥꯐꯝꯐꯥꯎ ꯍꯦꯛ ꯇꯝꯃꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯔꯒ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯔꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣই ꯂꯥꯟꯊꯣꯛꯆꯔꯤꯕ ꯐꯝꯖꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯐꯝꯖꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟꯒꯤ ꯋꯥꯐꯝꯁꯦ ꯇꯣꯛꯑꯁꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯨꯈꯠꯄꯤꯗꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯑꯣ ꯃꯦꯗꯥꯝ ꯀꯧꯔꯣ ꯄꯂꯦꯟ ꯃꯃꯥꯅꯦ ꯑꯝꯇ ꯐꯪꯗꯦꯉꯩꯗ ꯐꯪꯉꯦ ꯅꯝꯇꯧ ꯇꯧꯗꯨꯅ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯄꯂꯦꯟꯗꯤ ꯏꯃꯥꯗꯣ ꯑꯣ ꯏꯃꯥ ꯄꯂꯦꯟ ꯔꯥꯖꯦꯁꯅ ꯄꯂꯦꯟ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯂꯦꯟ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯅꯪ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯇꯧꯕꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯁꯦ ꯁꯨꯐꯪ ꯐꯪꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯒꯦꯅ ꯑꯣꯀꯦ ꯉꯁꯤꯗꯤ ꯀꯣꯜ ꯐꯪꯊꯣꯛꯈ꯭ꯔꯦ ꯀꯥꯏ ꯆꯠꯈꯤꯖꯥꯠꯅꯣ ꯉꯁꯤꯅ ꯁꯥꯔꯁꯦ ꯑꯗꯨꯝ ꯂꯤꯂꯥ ꯅꯣꯡꯃꯒꯤ ꯂꯤꯂꯥ ꯑꯃꯅꯤ ꯑꯗꯨꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯗꯨꯝ ꯑꯣꯏ ꯁꯥꯔꯁꯦ ꯑꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯏꯆꯥꯟ ꯇꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯝꯇ ꯐꯣꯟ ꯐꯪꯗꯦ ꯑꯩꯁꯨ ꯇꯥꯔꯤ ꯈꯣꯠꯂꯤ ꯈꯪꯍꯟꯒꯦꯅ ꯇꯧꯔꯛꯏꯅꯦ ꯁꯥꯔ ꯇꯥꯔꯝꯒꯅꯤ ꯂꯝꯕꯤꯗ ꯆꯠꯅ ꯑꯗꯨꯝ ꯊꯧꯔꯝꯁꯦ
kuire tawdabadu phangdeba ya matamda ano idana tawdasu noige nupi sabidangi du phajabana loirene ay haidure loibire ko imagi wafam oh loina nungairi tari haige na idan tawdu amtang phangati na khandana tawrei thank you mataram saru yabirapa thagatsari mathangi color da mukudong sa pizage akoi sar adum tai akoi na sar out of station oigrasu akoi na lantoi ba thoram se kadai da kari soige ga dege na akoi da yam kupna yengjan bi hai tare maram aduna akoi na thoram taw matam da yam section na tawje se te ge sigu nate kadai da kari soigi ga dege hai dana yam kupna program se lantok se yam ki na hai tare maram aduna hello inform tapahendra ke sir hello tazare madam mingale phone takpiu nama be molane to jat poktachi ya nungai zai ma thoram saru ya birapa ngasigi pungningi warol thoram masida kari wafam thambigani ma oi mana hainin bu ne yamna nungai ba ma leire ni nogi ke tayai gi ne dubana adatai haibado anugo itona aroi bani yamung aroi bani haibado du yam nungai ba adu yam hainin ba ina han lagi aroi bini he do aroi bini na haibado adu yam ta yam nungai ba ade dubana adatai haibado dugo adu thagat ina haijening bodrida adatai okay ado koi yam kana su phangrate thamage ngo yam nungai zai ma inspector tay koi gi maru oiba program bu puning tagat pirapa tagat chari thank you hojik matam se koi gi sana khona ba tawriba ngang sing parents sing na kari yana haige har kanda sanarunu da nakhong nakhutek namni matam mang na bani hai mama mapa oi basing ado aina hiningi sinamo school saluraga halakanda free time tuition sakibana tuition sakre ko tuition sallo da basing sina angang sina kari taro leram doino sini akoina khallisi angang singna free time miyoi ba se free time oi raktar gadi kari no dum tawre ai tari ni sasarak pai masak ni khangde amani khangde amadum tawre ngausanak pak ni khangde adum tawi maram adana makoi phajan ba punsen ba ba se koi gi lekai adu leiri mama yam singi yam thaudang sauna lei ai tari hello madam mingale phonga takpiu ai khujuman dagi no ma ka sa yam nongai zai toram saru ya birappa kari wafam thambigani pungningi warol thoram asida as ai me si diamond tv jet hawrok padagi opasi ngasi na han ba phangbo oidene tang try nupa na ngang bada loira pon matam mang taro phangde na ngasi di han ban yam harawe madam akoigi ngai bada kallu kari haye bas phangi na koigi halaman singna parmala ma thambiram dai ne ko madam madam honaba bu kalladi madam na hoji proof adam pire honaba call try tawu kalladi adum mai pa e sini dagi entertainment program nungdang gi ga adom pung drama thoibong nei ot paje song pang phangdaba si tatanai phanga yat hawrok padai ngasina hamne ko phangi se au punsi ge han bani ra banen hawrok padai okay am nungai zai madam nuksibi ba adam madam kari atai kari wafam thambi kai gani non hauji sum mamai ar khaga sum phongdok paje ai gi aning ba kha phongdok ke na koi di khujuman ji di hingon sangban jam koi bina maram oi bani na da aina kumsi je pot se tha ba ji da koi gi more hawai amuk tharure phare makong yalle har happe adagi amuk sem luraga pungkang heta kangi da sing yaudaba nong yaudaba gi dai tangguloi amuk thare haure semage na semakanda amuk heta tawlu kan pungkang kangi ba do amuk sum thadale amuk sum haubudi haure ado sigi ji kitang tamjage aduga hojik ke mayamna phangadaba mayamna sat phangaga aikoina phangdabsina kamai tawbno na siju kai ama hapa soibadagi no hajaning ba madam soibana te madam akoigi call se caller yaman ba dana call se function na dana tawri ni madam alai koju expert hobadai labuk ta salaga na youtube ta tajare yum de her leiraga na dom le digo se
loidribo nungan hello pung 12 bo dum thabasina dum nungan dindna tv da video ta tajare wahong chinen video da da hauju dum nupa sina tare ai sonda leraga phone je khala thoga mu tawge na tawra le na ngai phangda khanabani ngasidi phangabani na haraure sijo haijege du inspector ta si yan nungai mayang khangdaba mayam khangba pung vaccine phone ba de khangdaba kayam ai khoi sum leraga khangdaba mayam message pira khangan bani asi ta da kaidaw mayam lega su tahan ni asida matam mangba kaidaw thidana sida adum ta lewa haiba nataba thong phadok su dum duga sumba jam tang haijage matung da amuk tarok kada kaino do khalaga mu haijage ngasi di han boy banina dangju thakat boy kai boy tawe thank you madam taram saru ya firam bathagachari tamata hello hello ibunga kai mai me mane yam nungai se ima taram saru ya birappa kari wafam thambigani pungning warol thoram asida ima isa bu iban ikai khum nazari ye tabi ba yam de khuram jari o iman ngasi haining madi ko lam je sak manari ba ko yu thakpa nupa macha nupi macha ima ni ta yam uye ba ko sai jam loi lam je loi sa mana ba jani dai bungo nai bungo mane adai di kamai tauge bu irin turian ji ju lore da nang dai batanga pisagai ko ai na itu hopan di da adai di tenen dang di dolai khabi dang di tenen sida nei sa iman iman salu ke do we to ko tenen ma pan si da ju ko ising di phajana khara thare ba masigi ma pan si da ko hangis ka je ma ising pai le hau ja ni khanga ba ji ba tawri ji ba jing ma tam ji ba adai di tenen ma pan si ga ji hau ja ni ibungo en iman ni yeng ba da ko aina inthokpani da ko ji taw do ri kamai taw na ma tang sa di kamai hing doi na taw ji ma tang khan le di loina phulani ye loina ba korean dai kari dai kara dagi ado moina hun to ko ma tam du da kari wa khan ba ja no khang de bo imai bungo makoina hun dok ma tam du moina khalam de si ma ai gi yom ha nge atai gi de ai khang de du ni khalam de si hoi ko anai ama na mu choi ni ama na mu season nai ni mathang je taw ri ne ba ado yam ne yeng ba da yam nuai ta ba ado aina ne isa si haijan ning ba ko adai di ne se tamo ni tayai do wai ba na loi ne han ta ki angam ba gi di ko imai pe ba kai no khang de taw ri je ima hoi di si ba ga ngam dong man de siba yade adai di lam ji yang ko ai ne moi ko tu fu ga du bro ga do ko lam jam ta khre ngarang di hoji su koi ni male lam ai tare yam nungai khang de da ima di khang de pa yam nungai khang de da ta da ba mi na di khang ga roi ko mane sa da ba mi na di khang ga roi du ni ma ta di ni thangoi khang ba u ba di ta da ba mi na di akhoi ngang ni je kai thlo taw ga sai no ga hai ne ba ko ma mai di ta ra ba ni na ne no ma di ta ho roi ki yang wa dei hoi ma ai yam si da ngam je phone je toi ne phang je da ba ni ado iman tham ja la ge ko bungo yam nungai zai ma thoram saru ya birappa tagachari hojik se koina sum khang da bai wa ni aina yeng jalu matam dai tare ni ko lekai de soidina masi soidina leiramani class nupa macha sing ni ko maruina class 6 5 6 ka da churup thakpa angang yam leirabni yu thakpa angang yam leirabni hojiki matam se mobile phone yengai da ba mioi ba sina khwaidi pam ba se nungai ba game sana ba mu nungai ba leite ngausana ba yu thakpa koi satpa lang ba gari tawba masi mu nungai ba leite maram aduna mioi ba sina adaptation tawba se ke no sina hele haitari ni awaba laripa ba si wai da ko nungai ba thabak sing sida na yam adapt tawe sat eta yam thu jale haitari ni addiction oi gi bai sang se maram aduna yaure lekai da dum masi khoi gi lekai katana te pura khoi gi lamdam masi da yam kanno sik se dum satharak li haitari ni sa sa gi sang dum hengkalai sumengkalai masi khoi amtang phadaraga
ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯕ ꯑꯃꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯀꯣꯜ ꯇꯠꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ 2001 ꯂꯣꯏꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯒꯤ ꯏꯄꯣꯝꯗꯣ ꯑꯣꯖꯥ ꯃꯤꯡꯒ ꯂꯩꯐꯝ ꯉꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯥꯡꯕ ꯄꯥꯠꯊꯤꯗꯒꯤ ꯉꯥꯏꯈꯣꯝ ꯁꯥꯡꯕꯗꯣ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯑꯣꯖꯥ ꯈꯥꯡꯕꯣꯛꯇꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯋꯥꯐꯝ ꯊꯝꯕꯤꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯒꯤ ꯏꯄꯣꯝꯅꯤ ꯍꯥꯏꯔꯒ ꯂꯤꯂꯥ ꯍꯦꯛ ꯇꯥꯔꯛꯄꯗꯣ ꯃꯗꯨꯗ ꯈꯤꯇꯪ ꯆꯨꯝꯊꯣꯛꯍꯟꯅꯤꯡꯗꯅ ꯇꯧꯖꯔꯛꯄꯅꯤꯅ ꯂꯣꯏꯕꯤꯔꯕꯣ ꯑꯣꯖꯥ ꯑꯗꯨ ꯂꯣꯏꯖꯔꯒꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯂꯥꯎꯊꯣꯛꯈꯤꯕꯗ ꯈꯤꯇꯪ ꯆꯦꯟꯅꯈꯤꯕ ꯍꯦꯛ ꯌꯥꯎꯔꯛꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯕꯗꯤ ꯉꯝꯗꯦ ꯀꯅꯥ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯄꯔꯐꯦꯛ ꯅꯠꯇꯦ ꯑꯗꯨꯝ ꯑꯁꯣꯏꯕ ꯍꯥꯏꯕꯁꯤ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯏꯅ ꯁꯣꯏꯈꯤꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯇꯣꯏꯅ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯏꯄꯣꯝ ꯂꯤꯂꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯔꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯆꯦꯟꯅꯕ ꯃꯇꯥꯡ ꯁꯨꯝ ꯌꯥꯎꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯔ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯑꯩꯍꯥꯛ ꯅꯥꯆꯧ ꯆꯤꯡꯗꯣꯡ ꯆꯣꯊꯤ ꯃꯃꯥꯡꯗꯒꯤꯅꯤ ꯁꯔ ꯑꯩ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯗꯦꯠ 11ꯗ ꯁꯥꯔ ꯍꯣꯏꯒꯤ ꯑꯦꯛꯁꯄꯦꯗꯤꯁꯟꯗꯨ ꯂꯥꯛꯆꯔꯝꯃꯕꯅꯤ ꯁꯔ ꯃꯦꯗꯥꯝꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯖꯔꯝꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯑ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯥꯔ ꯖꯦꯝꯁꯇꯣ ꯗꯥꯏꯕꯦꯇꯤꯁ ꯅꯥꯏꯅ ꯇꯥꯖꯕ ꯁꯥꯔ ꯑꯗꯨꯗ ꯑꯩꯅ ꯃꯦꯗꯥꯝꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯂꯧꯖꯅꯤꯡꯕ ꯁꯥꯔ ꯖꯦꯝꯁꯇꯣ ꯗꯥꯏꯕꯦꯇꯤꯁ ꯅꯥꯏ ꯍꯥꯏꯗꯨꯗ ꯑꯩ ꯐꯣꯟ ꯅꯝꯕꯔꯒꯗꯤ ꯂꯣꯏ ꯂꯩꯍꯧꯔꯕꯅꯤ ꯁꯥꯔ ꯑꯩ ꯑꯣꯖꯥ ꯑꯩ ꯊꯧꯔꯝꯁꯤ ꯂꯣꯏꯔꯀꯥꯟꯗ ꯀꯣꯜ ꯇꯧꯖꯔꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯂꯣꯏꯕꯤꯔꯦꯀꯣ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯍꯣꯏ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯣꯏ ꯁꯥꯔ ꯅꯥꯏ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯑꯗꯨꯝ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯅꯤ ꯗꯥꯏꯕꯦꯇꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯁꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯨ ꯃꯌꯥꯝ ꯆꯥꯕ ꯑꯗꯨꯅ ꯁꯥꯁꯦ ꯁꯣꯛꯊꯔꯛꯀꯗ꯭ꯔꯥ ꯃꯁꯥꯁꯦ ꯅꯥꯈꯤꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯤꯄꯥꯏꯕ ꯑꯗꯨꯝ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯁꯥꯔꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯌꯥꯝꯒꯤ ꯍꯣꯠꯅꯔꯤꯕꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯗꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯊꯧꯅꯤꯖꯒꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯀꯣꯜ ꯇꯠꯊꯣꯛꯈ꯭ꯔꯦ ꯉꯁꯤꯁꯦ ꯂꯥꯏꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯠꯄ ꯌꯥꯝ ꯇꯠꯂꯦ ꯀꯣꯜꯁꯦ ꯂꯥꯛꯑꯀꯥꯟꯗ ꯄꯠꯄ ꯍꯦꯛꯇ ꯇꯠꯈꯤꯕ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯊꯧꯕꯥꯜ ꯄꯥꯈꯪꯊꯣꯡꯗꯒꯤ ꯑꯣꯀ꯭ꯔꯃ ꯅꯟꯗꯤꯅꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤꯡꯅ ꯀꯣꯜ ꯐꯪꯗꯦ ꯁꯨꯝ ꯍꯥꯏꯕꯁꯦ ꯁꯨꯝ ꯇꯥꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯀꯣꯜꯗꯣ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯌꯥꯝꯃꯛꯄꯩꯅꯦꯗꯤ ꯑꯗꯨꯝ ꯈꯟꯕꯤꯔꯣꯕ ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯅ ꯀꯣꯜꯁꯦ ꯍꯦꯛꯇ ꯐꯪꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯣꯜꯁꯦ ꯅꯍꯥꯟꯋꯥꯏ ꯌꯥꯝꯗ꯭ꯔꯤꯉꯩꯗꯤ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯇꯥꯕꯒꯤ ꯁꯔꯨꯛꯇ ꯑꯗꯨꯝ ꯑꯣꯏꯔꯦ ꯐꯪꯉꯔꯣꯏꯁꯦ ꯑꯗꯨꯝ ꯈꯪꯉꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯕꯒꯤ ꯁꯔꯨꯛꯇ ꯑꯗꯨꯝ ꯑꯣꯏꯔꯒꯦꯅ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯥꯔꯤꯕ ꯑꯗꯨꯝ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯔꯣꯟ ꯑꯃ ꯅꯨꯡꯉꯥꯏꯔꯤꯕ ꯅꯨꯡꯗꯥꯡꯒꯤ ꯍꯟꯖꯟꯕꯩꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯊꯦꯡꯕꯒꯤꯗꯨꯁꯨ ꯑꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯑꯥꯏꯕꯤ 5ꯅꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯅꯨꯃꯤꯠ ꯂꯩꯗꯨꯕꯨ ꯏꯄꯤꯛ ꯂꯣꯏ ꯄꯤꯛꯏꯅꯦꯒ ꯍꯥꯏꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯒꯥꯔꯤ ꯑꯃꯗ ꯃꯣꯏ 3 ꯅꯝꯁꯤꯜꯂꯁꯨ
ꯑꯗꯨꯝ ꯂꯣꯏ ꯆꯜꯂꯤꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯁꯨ ꯑꯝꯇ ꯆꯥꯎꯗ꯭ꯔꯤꯅꯦ ꯑꯁ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯀꯅꯥꯒꯤ ꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯁꯥꯔꯒꯤ ꯀꯣꯛꯁꯤꯗꯤ ꯊꯣꯛꯅ ꯇꯥꯕꯗꯅꯦ ꯑꯁ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯣꯛꯄꯗ ꯁꯤꯔꯦ ꯀꯅꯥꯒꯤ ꯑꯁ ꯊꯣꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯥꯏꯋꯥꯏ ꯀꯥ ꯃꯇꯝꯗꯕꯨ ꯏꯔꯤꯕꯅꯣꯅꯦ ꯈꯜꯂꯦ ꯑꯗꯣ ꯑꯁ ꯈꯪꯗꯦꯁꯦ ꯊꯣꯛ ꯐꯖꯈ꯭ꯔꯦ ꯇꯥꯕꯒꯤ ꯑꯗꯨꯝ ꯄꯦꯟꯕ ꯅꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯄꯣꯠ ꯀꯛꯄꯁꯦ ꯉꯔꯥꯡꯁꯨ ꯁꯥꯔꯒꯤꯁꯨ ꯋꯥꯐꯝ ꯑꯃ ꯁꯨꯝ ꯍꯥꯏꯒꯦꯗꯅ ꯑꯗꯣ ꯃꯃꯟꯗꯣ ꯍꯦꯟꯖꯔꯣꯕ ꯃꯃꯟꯒꯤ ꯋꯥꯗꯤ ꯊꯣꯏꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯁꯨ ꯏꯁꯥꯃꯛꯇꯗ ꯍꯟꯗꯛ ꯊꯣꯛꯈꯤꯑꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯣꯡꯎꯞ ꯑꯩꯈꯣꯏ ꯎꯞꯁꯟꯕꯤ ꯑꯃꯀꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯈꯣꯡꯎꯞꯇꯨꯅ ꯀꯔꯤ ꯇꯧꯒꯦꯗ ꯖꯦꯠꯃꯛꯇ ꯄꯤꯁꯜꯂꯛꯄ ꯑꯗꯨꯁꯨ ꯅꯝꯕꯔ 7 ꯑꯃ 5 ꯑꯃ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯒꯦ ꯌꯦꯡꯉꯣꯕ ꯃꯣꯏꯁꯦ ꯃꯁꯤ ꯇꯧꯕ ꯌꯥꯕ ꯍꯧꯅꯗꯦꯀꯣ ꯌꯥꯝ ꯃꯊꯣꯡ ꯆꯥꯗꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯦꯕ ꯃꯣꯏꯁꯦ ꯑꯗ ꯐꯦꯁꯕꯨꯛꯇꯩ ꯄꯣꯠꯁꯦ ꯃꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕꯤꯔꯣꯅꯨ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯅꯕꯕꯨꯗꯤ ꯈꯪꯉꯒ ꯂꯩꯔꯝꯃꯒ ꯌꯥꯝ ꯃꯊꯣꯡ ꯆꯥꯗꯦꯕ ꯃꯣꯏꯁꯦ ꯑꯗꯣ ꯁꯤꯃꯁꯨ ꯁꯨꯝ ꯄꯨꯈꯠꯆꯅꯤꯡꯕ ꯑꯗꯩ ꯑꯁ ꯈꯪꯗꯦꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯅꯣꯡꯁꯦ ꯁꯨꯇꯥ ꯇꯥꯗ꯭ꯔꯦ ꯆꯤꯡꯂꯣꯝꯗ ꯂꯣই ꯇꯥꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯣꯠ ꯆꯩꯁꯦ ꯂꯣꯏ ꯀꯪꯅ ꯂꯣꯏꯔꯦ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯏ ꯀꯪꯉꯦ ꯂꯣꯏꯅ ꯏꯁꯤꯡꯁꯨ ꯄꯨꯈ꯭ꯔꯤꯁꯨ ꯏꯁꯤꯡ ꯑꯩꯈꯣꯏ ꯏꯊꯩ ꯏꯈꯣꯡꯁꯨ ꯃꯐꯝꯁꯨ ꯅꯥꯇꯩꯁꯦ ꯆꯥꯗꯕꯅꯤꯅ ꯏꯪꯈꯣꯜ ꯄꯣꯠ ꯆꯩꯒꯥꯁꯦ ꯂꯣꯏ ꯀꯪꯉꯦꯗ ꯌꯥꯝ ꯋꯥꯅ ꯍꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝ ꯆꯨꯝꯃꯦ ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯦ ꯋꯦꯗꯔꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯆꯨꯔꯛꯈꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯆꯤꯡꯗ ꯀꯣꯛꯊꯣꯛꯈꯤꯕ ꯂꯝ ꯇꯝꯄꯥꯛꯇꯁꯨ ꯉꯥꯏꯔꯦ ꯎ ꯊꯥꯕꯒꯤ ꯍꯩꯅꯕꯤꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯥꯛꯅ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯎ ꯊꯥꯕꯒꯤ ꯎ ꯑꯃ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯤꯊꯣꯔꯛꯏꯕ ꯀꯥꯟꯅꯕꯁꯤꯡꯁꯦ ꯂꯧꯔꯗꯤ ꯃꯤꯑꯣꯏꯕꯗꯁꯨ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯎ ꯊꯥꯕꯁꯦ ꯀ꯭ꯂꯥꯏꯃꯦꯠꯇ ꯅꯠꯇꯅ ꯂꯣꯏꯕꯤꯔꯕꯣ ꯃꯦꯗꯥꯝ ꯍꯣꯏ ꯑꯗꯩ ꯏꯆꯥꯅꯒ ꯄ꯭ꯔꯣꯒꯥꯝꯒ ꯂꯥꯎꯊꯣꯛꯄꯁꯤꯗꯤ ꯑꯁꯤ ꯊꯣꯛꯅ ꯅꯨꯡꯁꯤꯈꯔꯦ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗꯅꯦ ꯂꯣꯏꯅ ꯈꯣꯟꯖꯦꯜꯁꯦ ꯂꯣꯏ ꯅꯨꯡꯁꯤꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯇꯥꯕꯗ ꯂꯩꯗꯅ ꯇꯥꯅꯤꯡꯗꯕ ꯈꯣꯟꯖꯦꯜꯁꯦ ꯆꯛ ꯆꯛ ꯂꯥꯎꯕꯁꯨ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯗꯦ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡ ꯑꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯀꯌా ꯁꯟꯗꯣꯛꯄꯤꯔꯛꯇꯨꯅ ꯃꯌꯥꯝꯒꯤ ꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯨꯅꯁꯨ ꯊꯧꯖꯥꯟꯕꯤꯔꯁꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯒ ꯊꯝꯖꯔꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯃ ꯇꯔꯥꯝꯆꯔꯨ ꯌꯥꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯒꯤ ꯍꯥꯏꯇꯥꯔꯦ ꯀꯣꯜ ꯐꯪꯗꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯀꯨꯏꯔꯦ ꯑꯗꯨꯝ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯌꯥꯝꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩꯈꯤ ꯏꯌꯥꯝꯕ ꯁꯦꯛꯁꯄꯤꯌꯔꯁꯦ ꯑꯩꯅ ꯌꯥꯝ ꯉꯛꯈꯤ ꯃꯇꯝ ꯑꯃ ꯑꯩꯅ ꯁꯤꯗ ꯌꯥꯎꯔꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯌꯥꯝꯕ ꯁꯦꯛꯁꯄꯤꯌꯔ ꯍꯧꯖꯤꯛ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯏꯌꯥꯝꯕꯁꯦ ꯑꯩ ꯃꯊꯪ ꯀꯣꯜ ꯐꯪꯉꯛꯀꯅꯤ ꯑꯩꯒꯤ ꯃꯊꯪ ꯀꯣꯂꯔꯁꯦ ꯑꯩꯅꯤ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯂꯥꯏꯞ ꯆꯥꯠꯇ ꯑꯗꯣ ꯃꯊꯪ ꯍꯦꯛꯇ ꯐꯪꯉ ꯏꯌꯥꯝꯕ ꯁꯦꯛꯁꯄꯤꯌꯔꯁꯦ ꯍꯦꯛꯇ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯅ ꯏꯌꯥꯝꯕꯁꯦ ꯀꯔꯤꯅꯣ ꯂꯥꯏꯋꯥ ꯑꯃ ꯄꯥꯏꯔꯖꯥꯠꯔꯥ ꯀꯣꯂꯔꯁꯦ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯁꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯩꯅꯣ ꯈꯪꯗꯕ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯌꯥꯝꯕꯁꯤꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯃꯤꯀꯨꯞꯇ ꯑꯗꯨꯝ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯌꯥꯝꯕꯅ ꯅꯣꯡꯃ ꯍꯥꯏꯈꯤ ꯑꯣꯂꯦꯟ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯗ꯭ꯔꯦꯅ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯂꯦꯠꯐꯣꯝꯁꯦ 9 ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯃꯝꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯀꯣꯜ ꯇꯧꯁꯜꯂꯛꯄ ꯃꯇꯝꯗ ꯀꯣꯜꯁꯦ ꯑꯗꯨꯝ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯀꯣꯜ ꯐꯪꯗꯕꯁꯤꯡꯗꯁꯨ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯉꯁꯤ ꯅꯣꯡꯃ ꯀꯣꯜ ꯐꯪꯕꯤꯒꯤ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯀꯥꯜꯂꯒ ꯑꯗꯨꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯃ ꯍꯥꯞꯆꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯗꯥꯏꯂꯣꯛ ꯇꯝꯕꯤꯌꯨ ꯗꯥꯏꯂꯣꯛꯇꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯥ 1 ꯋꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣꯛ ꯉꯥꯛꯇ ꯁꯩꯔꯦꯡꯁꯤ ꯊꯣꯏꯔꯛꯄ ꯌꯥꯗꯕ ꯗꯥꯏꯂꯣꯛ ꯉꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯗꯥꯏꯂꯣꯛ ꯍꯩꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯂꯦꯟ ꯂꯩꯔꯕꯁꯤꯡ ꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯃꯤꯟꯅꯁꯤ ꯏꯁꯩ ꯁꯛꯅꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯏꯁꯩ ꯁꯛꯆꯜꯂꯛꯄ ꯑꯗꯨꯝ ꯏꯁꯩ ꯁꯛꯂꯛꯀꯅꯨ ꯍꯥꯏꯕꯗꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯀꯣꯜꯁꯤ ꯇꯧꯁꯜꯂꯛꯑꯕꯅꯤꯅ ꯀꯩ ꯎꯠꯄꯤꯗꯣꯏꯅೋ ꯏꯁꯩ ꯑꯝꯇ ꯁꯛꯆꯒꯦ ꯍꯥꯏꯔꯛꯑꯅꯤ ꯑꯗꯣ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯗꯦ ꯍꯥꯏꯔ ꯀꯣꯜ ꯃꯨꯊꯠꯄꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯛ ꯋꯥꯅ ꯀꯣꯜ ꯐꯪꯉꯀꯥꯟꯗ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯨꯊꯠꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯣꯂꯔꯁꯤꯡꯅꯁꯨ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯦ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ ꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯧꯅꯤ ꯑꯩ ꯁꯥꯔꯒꯁꯨ ꯇꯥꯟꯅꯖꯒꯦꯅ ꯈꯟꯖꯔꯝꯕꯅꯤ 1 ꯋꯤꯛ ꯍꯞꯇꯥ ꯑꯃꯗ ꯑꯣꯡꯂꯤ ꯗꯥꯏꯂꯣꯛ ꯈꯛꯇꯪ ꯎꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣꯛꯁꯦ ꯁꯤꯟꯗꯅ ꯑꯗꯨꯝ ꯐꯝꯃꯤꯕ ꯑꯦꯡꯀꯔꯁꯤꯡꯗꯨꯒ ꯗꯥꯏꯂꯣꯛ ꯎꯠꯃꯤꯟꯅꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯗꯨꯗ ꯒꯦꯝ ꯑꯃ ꯁꯥꯟꯅꯔꯀꯥꯟꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯕꯨ ꯉꯥꯏꯍꯥꯛ ꯅꯣꯛꯍꯟꯖꯕꯅ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯀꯦ ꯍꯜꯂꯣ ꯑꯩ ꯅꯥꯎꯂꯦꯟ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯤꯉꯩꯗ ꯑꯩꯅ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯗꯩ ꯑꯃꯨꯛ ꯇꯧꯔꯛꯄꯅꯤ ꯅꯥꯎꯂꯦꯟ ꯏꯌꯥꯝꯕꯁꯨ ꯈꯪꯉꯝꯃꯣꯏ
ꯑꯗ ꯐꯣꯟ ꯇꯧꯖꯔꯛꯏ ꯁꯤ ꯄꯟꯖꯥꯕꯇꯩ ꯁꯦꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯨꯝꯅꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯒ ꯏꯅꯥꯎꯂꯦꯟꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯀꯥꯟꯗ ꯆꯨꯝꯃꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤ ꯌꯥꯝꯃꯛꯄꯒꯤꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯐꯣꯟ ꯇꯣꯏꯅ ꯐꯪꯈꯤꯕ ꯅꯝꯕꯔꯁꯦ ꯃꯁꯤ ꯅꯦꯠꯋꯥꯛꯁꯤꯅ ꯈꯪꯕꯁꯨ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯝ ꯁꯠ ꯁꯠ ꯐꯪꯉꯦꯕ ꯃꯁꯤ ꯃꯌꯥꯝꯗꯨꯁꯨ ꯇꯧꯕꯅꯦꯕ ꯐꯣꯟ ꯈꯔ ꯇꯣꯏꯅ ꯐꯪꯕꯁꯦ ꯑꯗꯨꯒ ꯐꯪꯈꯤꯗꯕꯗꯨꯗꯤ ꯈꯔ ꯍꯣꯠꯅꯕ ꯑꯃ ꯀꯟ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯁꯩ ꯁꯛꯅꯁꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯌꯥꯝ ꯐꯪꯗ꯭ꯔꯤꯁꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯏꯌꯥꯝꯕ ꯖꯦꯝꯁꯅ ꯇꯧꯕꯗꯨꯒ ꯑꯗꯨꯝ ꯐꯣꯟ ꯑꯗꯨꯗꯤ ꯈꯔ ꯂꯜꯂꯛꯄ ꯌꯥꯎꯔꯛꯄꯅꯤꯅ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯕꯨꯗꯤ ꯐꯪꯗꯕ ꯍꯥꯏꯕꯗꯣ ꯍꯣꯠꯅꯔꯗꯤ ꯑꯗꯨم ꯐꯪ ꯉꯝꯃꯤꯗ ꯑꯩꯅ ꯁꯨꯝ ꯃꯔꯛꯇ ꯃꯌꯥꯝꯒꯤ ꯁꯨm ꯏꯁꯩ ꯁꯛꯅꯁꯤꯒꯨꯝꯕ entertainment ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯟꯗꯛꯄꯨꯗꯤ ꯈꯔ ꯂꯠꯅ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯌꯥꯎꯅꯤꯡꯀꯥꯟꯗꯕꯨꯗꯤ ꯑꯗꯨꯝ ꯁꯠ ꯐꯪꯕ ꯑꯗꯨꯝ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯊꯝꯖꯅꯤꯡꯕꯁꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯂꯦꯟꯀꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯗꯩ ꯅꯣꯛꯅꯤꯡꯕ ꯅꯠꯇꯕ ꯆꯩꯔꯝꯗ ꯊꯣꯡꯒꯣꯡ ꯁꯥꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯇꯧꯏ ꯉꯔꯥꯡ ꯁꯨꯝ ꯄꯥꯎꯗ ꯇꯥꯕ ꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤ ꯄꯥꯏꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯀꯣꯜꯀꯇꯥꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯈꯛ ꯃꯦꯔꯥ ꯄꯥꯁ ꯚꯣꯡꯅꯦ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠꯇꯣ ꯊꯦꯡꯊꯍꯜꯂꯒ ꯃꯁꯥꯁꯨ ꯐꯥꯔꯒ ꯀꯩꯅꯣ ꯐꯥꯖꯤꯜꯂ ꯊꯝꯖꯤꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯗꯒꯤ ꯃꯥ ꯃꯁꯥꯁꯨ ꯐꯥꯖꯤꯜ ꯊꯝꯖꯜꯂꯤꯗꯣ ꯅꯣꯛꯅꯤꯡꯕ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕ ꯋꯥꯅꯤ ꯇꯧꯔꯤꯗꯣ ꯆꯩꯔꯝꯗ ꯊꯣꯡꯒꯣꯡ ꯁꯥꯕ ꯀꯧꯗ꯭ꯔꯥꯕ ꯑꯗꯨꯕꯨ ꯀꯔꯤ ꯃꯥꯅ ꯀꯔꯤ ꯔꯤꯇꯟ ꯀꯩꯅꯣ ꯇꯧꯅꯤꯡꯕꯗꯒꯤꯅꯣ ꯇꯁꯦꯡꯅ ꯌꯥꯎꯔꯕ ꯑꯣꯏꯔꯗꯤ ꯌꯥꯔꯦꯅꯦ ꯑꯃꯔꯣꯝꯗꯀꯣ ꯑꯗꯨ ꯌꯥꯎꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯀꯤ ꯃꯌꯥꯝ ꯗꯤꯂꯦ ꯇꯧꯍꯜꯂꯤꯕ ꯑꯗꯒꯤ ꯃꯥꯅ ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯑꯕꯅꯤꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯄꯥꯏꯕ ꯍꯥꯏꯇꯥꯔꯦ ꯄꯦꯅꯤꯛ ꯑꯣꯏꯍꯜꯂ ꯃꯤꯄꯥꯏꯍꯟꯗꯅ ꯃꯤꯄꯥꯏꯍꯟꯕ ꯅꯠꯇꯦ ꯄꯨꯔꯥ ꯑꯗꯨꯝ ꯊꯣꯔꯣꯂꯤ ꯆꯦꯛ ꯇꯧꯔꯛꯏꯅꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯐ꯭ꯂꯥꯏꯠ ꯊꯦꯡꯊꯍꯜꯂꯛꯏꯅꯦꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗ ꯆꯩꯔꯝꯗ ꯊꯣꯡꯒꯣꯡ ꯁꯥꯕ ꯍꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯍꯋꯥꯏꯗꯨ ꯈꯔ ꯆꯥꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝ ꯐꯔꯛ ꯇꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯔꯤꯁꯤꯕꯨ ꯈꯪꯗꯦꯅꯦ ꯑꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯔꯣꯝꯗ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯤ ꯑꯦꯁ ꯑꯦꯐꯇꯁꯨ ꯅꯨꯄꯥ ꯌꯥꯎꯈꯤꯌꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯈꯪꯅ ꯍꯦꯟꯖꯜꯂꯨꯕ꯭ꯔꯥ ꯑꯗꯨꯒ ꯈꯪꯗꯅ ꯍꯦꯟꯖꯜꯂꯨꯕ꯭ꯔꯥ ꯈꯪꯗꯦ ꯄꯥꯀꯤꯁꯇꯥꯟꯅ ꯐꯥꯖꯤꯜꯂꯨꯏꯕꯀꯣ ꯐꯥꯖꯤꯜꯂꯨꯔꯒ ꯊꯥꯗꯣꯛꯑꯦ ꯊꯥꯗꯣꯛꯄꯕꯨꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗ ꯑꯩ ꯈꯜꯂꯤ ꯑꯣ ꯃꯁꯤꯁꯨ ꯂꯥꯏꯟ ꯑꯣꯐ ꯀꯩꯅꯣꯒꯤ ꯕꯣꯔꯗꯔꯒꯗꯨ ꯈꯪꯍꯧꯗ꯭ꯔꯕꯖꯥꯠꯅꯣ ꯃꯇꯣꯟꯗ ꯀꯃꯥꯏꯅ ꯍꯦꯟꯖꯜꯂꯨꯔꯤꯖꯥꯠꯅꯣ ꯊꯥꯗꯣꯛꯄꯕꯨꯗꯤ ꯊꯥꯗꯣꯛꯑꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯨꯀꯤꯅ ꯐꯥꯖꯤꯜꯂꯒ ꯊꯥꯗꯣꯛꯈꯤꯕ ꯑꯗꯒꯤ ꯀꯨꯀꯤꯅ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯟꯅꯔꯞ ꯈꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏꯗꯨꯁꯨ ꯁꯤꯕꯕꯨꯗꯤ ꯃꯥꯏꯀꯩ ꯑꯗꯨꯃꯛꯇ ꯁꯤꯟꯅꯩꯀꯣ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯅꯤ ꯍꯥꯏꯔꯤꯀꯣ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯦꯗꯥꯝ ꯄꯨꯖꯥ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯝꯅꯁꯨ ꯁꯤꯟꯗꯅ ꯂꯥꯡꯗꯅ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯕꯁ ꯊꯥꯗꯅ ꯕꯁ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯂꯨꯄꯥ ꯆꯅꯤ ꯍꯥꯏꯗꯅ ꯊꯥꯗꯅ ꯆꯠꯇꯧꯔꯤꯕꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯊꯤꯡꯉꯛꯄꯁꯨ ꯂꯩꯔꯤꯗꯅ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯆꯠꯄꯤꯌꯨ ꯀꯤꯕꯤꯕ ꯐꯥꯎꯕꯤꯒꯅꯨ ꯆꯠꯄꯤꯅꯤꯡꯕꯁꯤꯡꯅꯗꯤ ꯑꯗꯨꯒ ꯆꯠꯍꯟꯅꯤꯡꯕ ꯃꯑꯣꯡꯁꯦ ꯑꯩꯅ ꯍꯥꯏꯖꯔꯒꯗꯤ ꯁ꯭ꯇꯦꯠ ꯕꯁ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇꯣ ꯉꯁꯥꯏꯒꯤ ꯏꯁꯀꯣꯠ ꯑꯃꯃꯝ ꯇꯧꯔꯒ ꯆꯠꯄꯤꯌꯨꯀꯣ ꯑꯗꯩꯗ ꯁꯣꯏꯗꯅ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯑꯕ ꯊꯨꯒꯥꯏ ꯈꯥꯏꯔꯛꯄ ꯁꯣꯛꯄ ꯅꯥꯕ ꯌꯥꯎꯔꯒꯗꯤ ꯅꯁꯥ ꯑꯇꯇꯥꯏ ꯈꯛꯇꯅꯤꯀꯣ ꯑꯣꯏꯗꯣꯏꯁꯦ ꯐꯖꯕ ꯌꯦꯡꯅꯤꯡꯕꯗꯨꯕꯨꯗꯤ ꯐꯕ ꯑꯗꯨ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯐꯥꯎꯗꯅ ꯆꯠꯄ ꯌꯥꯕ ꯃꯐꯝꯒ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯅꯦꯝꯃꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯅ ꯀꯤꯍꯜꯂꯛꯏꯗꯣ ꯊ꯭ꯔꯤꯇꯟꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯀꯤꯍꯜꯂꯛꯄꯁꯨ ꯌꯥꯏ ꯀꯨꯀꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯌꯥꯝ ꯆꯥꯗꯦꯕ ꯍꯧꯖꯤꯛꯀꯤꯁꯦ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦ ꯊꯤꯡꯉꯛꯏꯕ ꯀꯥꯡꯕꯨꯗꯨꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯊꯤꯡꯐꯝꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯠꯄ ꯃꯤꯗꯣ ꯁꯣꯛ ꯅꯥꯕ ꯌꯥꯎꯔꯒ ꯇꯇꯥꯏ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯔꯥꯡ ꯂꯩꯇ꯭ꯔꯗꯤ ꯌꯦꯡꯕ ꯆꯠꯂꯨꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯈꯛꯅꯦꯕ ꯏꯔꯥꯡꯗꯣ ꯂꯩꯕꯅꯤ나 ꯃꯗꯨꯒꯤ ꯆꯠꯂꯨꯕꯗ ꯁꯣꯛꯄ ꯅꯥꯕ ꯌꯥꯎꯔꯛꯑꯒꯗꯤ ꯅꯁꯥꯒꯤ ꯑꯇꯇꯥꯏꯒꯤ ꯇꯥꯅꯤ ꯍꯥꯏꯕꯁꯤ ꯑꯥꯄꯜꯁꯨ ꯁꯨꯝ ꯇꯧꯅꯤꯡꯕꯩ ꯋꯥꯅꯤꯗ ꯁꯤꯔꯣꯏ ꯂꯤꯂꯤꯗꯤ ꯌꯥꯝ ꯐꯖꯕ ꯂꯩ ꯑꯃꯈꯛꯅꯤ ꯏꯁꯇꯦꯠꯀꯤ ꯂꯩꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯀꯣꯔꯠ ꯌꯥꯎꯔꯒ ꯆꯠꯄꯗꯨ ꯇꯧꯔꯒꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯑꯔꯣꯏ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯔꯛꯄ ꯊꯥꯔꯛꯑꯁꯨ ꯍꯟꯅꯔꯅꯤꯕꯀꯣ ꯏꯁꯀꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯤꯇꯪ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯄꯥ ꯖꯒꯥꯗꯨꯏꯗ ꯍꯣꯏ NHN ꯅꯝꯗꯕꯤ ꯀꯩꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯍꯥꯏꯔꯦꯀꯣ ꯃꯣꯏꯅ ꯍꯥꯏꯕꯗꯨꯗꯩꯗ ꯃꯣꯏꯅ ꯃꯐꯝꯗꯨꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯂꯩꯔꯒ ꯇꯧꯍꯟꯕ ꯑꯣꯏꯔꯒꯗꯤ ꯐꯕ ꯆꯠꯍꯟꯕ ꯑꯣꯏꯔꯗꯤ ꯑꯗꯨꯁꯨ ꯇꯧꯔꯣꯏꯗꯕꯅꯤꯅ ꯈꯤꯇꯪ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯣ ꯁꯤ ꯍꯥꯏꯔ ꯊꯝꯖꯒꯦ ꯇꯦꯟꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤꯔꯝꯕ ꯆꯨꯝꯃꯤ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝ ꯑꯁꯤꯗ ꯄꯣꯛꯆꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯆꯥꯎꯖꯕ ꯏꯁꯥꯒꯤ ꯂꯝꯗ ꯏꯁꯥꯅ ꯅꯤꯡꯇꯝꯅ ꯆꯠꯄ ꯐꯪꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ
ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁꯤꯡ ꯑꯁꯤꯅ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯔꯨꯗꯧꯕꯗꯨ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯄꯣꯛꯍꯜꯂꯤ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯌꯥꯝꯕꯅꯁꯨ ꯍꯧꯖꯤꯛ ꯊꯝꯕꯤꯔꯝꯃꯤꯗꯣ ꯁ꯭ꯀꯣꯠꯀꯨꯝꯕ ꯌꯥꯎꯔꯀꯥꯟꯗ ꯆꯠꯄꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯃꯁꯤꯗ ꯏꯁꯥꯒꯤ ꯈꯤꯇꯪ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯆꯠꯂꯨꯔꯀꯥꯟꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯀꯥꯟꯗ ꯑꯇꯩ ꯇꯥꯍꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃꯒ ꯁꯤꯗꯅꯕ ꯍꯥꯠꯇꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤꯅ ꯍꯥꯏꯖꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯣꯖꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯏꯆꯥ ꯀ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯍꯥꯏꯐꯦꯠ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯃꯇꯥꯡꯗ ꯄꯥꯕꯨꯡꯒꯤ ꯚꯣꯀꯦꯜꯁꯦ ꯌꯥꯝꯅ ꯇꯞꯄꯦ ꯈꯤꯇꯪ ꯑꯆꯤꯚꯃꯦꯟ ꯇꯧꯖꯒꯦ ꯇꯧꯕꯅꯤ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯂꯣꯏꯔꯦꯅ ꯈꯟꯕ ꯌꯥꯗꯕꯅꯤꯅ ꯏꯆꯥ ꯏꯁꯨꯁꯤꯡ ꯁꯤꯔꯣꯏ ꯂꯤꯂꯤ ꯌꯦꯡꯕ ꯆꯠꯅꯤꯡꯕ ꯀꯌా ꯂꯩꯕꯗꯨ ꯆꯠꯄꯤꯗꯅꯕ ꯍꯦꯟꯅ ꯐꯒꯗ꯭ꯔꯥꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯦ ꯃꯃꯥꯡꯗꯤ ꯉꯁꯤ ꯉꯔꯥꯡꯗ ꯀꯨꯀꯤ ꯐꯥꯎꯔꯒ ꯂꯝ ꯐꯥꯎꯔꯒ ꯆꯠꯄꯤꯒꯅꯨꯅ ꯃꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯁꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯁꯣꯛꯄ ꯑꯁꯤꯕ ꯑꯗꯨꯝ ꯂꯅꯥꯏꯌꯦ ꯃꯥꯅ ꯏꯔꯥꯡ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯦꯅ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯑꯁꯤꯕꯗ ꯑꯗꯨꯝ ꯃꯥꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯍꯧꯖꯤꯛ ꯍꯣꯏ ꯆꯠꯄ ꯌꯥꯕ ꯑꯃ ꯂꯩ ꯁꯤꯕꯥꯏꯁꯤꯅ ꯍꯦꯛ ꯄꯣꯂꯤꯟ ꯇꯧꯔꯕ ꯂꯝꯕꯤꯁꯦ ꯉꯥꯒꯤ ꯕꯣꯠ ꯁꯥꯏꯠ ꯉꯥꯛꯇꯅ ꯐꯖꯅ ꯂꯩꯔꯕ ꯑꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯁꯤꯕꯥꯏ ꯅꯣꯡꯕꯥꯏ ꯄꯣꯠ ꯀꯌꯥ ꯑꯃ ꯌꯥꯎꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯏ ꯑꯗꯨ ꯅꯠꯇꯅꯗꯤ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯆꯠꯇꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯇꯧꯗꯣꯏ ꯊꯕꯛꯁꯤ ꯀꯔꯤ ꯂꯥꯛꯀꯦꯕꯗꯨ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯆꯠꯇꯕꯅ ꯐꯕ꯭ꯔꯥꯅ ꯈꯟꯖꯩ ꯃꯥꯅ ꯀꯩꯅꯣ ꯏꯔꯥꯡꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯆꯥꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯥꯖꯩ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯥꯔꯦ ꯇꯥꯔꯦ ꯂꯤꯂꯥ ꯇꯥꯔꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯉꯁꯥꯏ ꯊꯕꯛꯁꯨ ꯂꯩꯇꯕꯅꯤ나 ꯑꯗꯨꯝ ꯔꯦꯗꯤꯑꯣꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯏꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯇꯥꯖꯩ ꯊꯝꯖꯒꯦ ꯌꯥꯔꯒ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯃꯦꯗꯥꯝ ꯁꯥꯔ ꯑꯩ ꯁꯃꯔꯥꯝꯗꯒꯤ ꯕꯦꯝꯕꯦꯝ ꯁꯃꯔꯥꯝ ꯀꯗꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯦꯗꯥꯝ ꯁꯃꯔꯥꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯈꯥꯡꯉꯦꯝꯕꯝ ꯕꯦꯝꯕꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯁꯦ ꯁꯥꯔ ꯑꯗꯨꯝ ꯁꯥꯔ ꯍꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯀꯣꯜꯁꯦ ꯑꯗꯨꯝ ꯋꯥꯆꯔꯛꯄꯗꯒꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯣꯏꯔꯥ ꯀꯣꯂꯔ ꯌꯥꯝꯕ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯝ ꯀꯣꯜꯁꯦ ꯅꯣꯛꯇ ꯐꯪꯗꯕꯀꯣ ꯑꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯉꯍꯥꯟꯈꯩ ꯇꯧꯕ ꯇ꯭ꯔꯥꯏꯗꯒꯤ ꯉꯔꯥꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯑꯃ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯝꯕꯗꯣ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩ ꯀꯣꯜꯁꯦ ꯇ꯭ꯔꯥꯏ ꯇꯧꯖꯩꯕꯀꯣ ꯑꯗꯨ ꯁꯨꯛꯐꯪ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯝ ꯀꯣꯜꯔꯗꯣ ꯌꯥꯝꯃꯟꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯉꯔꯥꯡꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣই ꯏꯆꯥꯅꯨꯄꯤ ꯊꯣꯛꯄ ꯑꯃ ꯀꯩꯅꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯀꯩꯅꯣꯒꯤ ꯋꯥꯍꯣꯡꯒꯤꯁꯦ ꯁꯤꯗ ꯄꯨꯁꯄꯥꯔꯥꯅꯤ ꯌꯥꯎꯏꯗꯅ ꯑꯗꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯕ ꯑꯃ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯊꯣꯛꯄ ꯑꯃ ꯂꯩꯕ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯤꯗ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯅꯝꯕꯔꯗꯣ ꯌꯥꯎꯔꯦ ꯑꯝꯇ ꯄꯤꯕꯤꯌꯣꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅꯐꯧꯇ ꯍꯪꯖꯔꯕꯅꯦꯕ ꯁꯥꯔꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯃꯟꯈꯤꯗꯅ ꯉꯔꯥꯡꯒꯤ ꯗꯣꯛꯇꯔꯗꯣ ꯑꯩꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯝ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯪꯕꯁꯨ ꯑꯗꯨꯝ ꯍꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯑꯣꯏꯔꯁꯨ
ꯖꯦꯟꯁꯇ ꯍꯥꯏꯐꯦꯠꯇꯪꯗ ꯑꯣꯏꯔꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯍꯪꯖꯍꯧꯒꯦ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨ ꯗꯣꯛꯇꯔꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗ꯭ꯔꯥꯅ ꯍꯪꯖꯅꯤꯡꯕ ꯎꯅꯔꯛꯈꯤꯅꯤ ꯃꯦꯗꯥꯝ ꯑꯗꯨꯝ ꯉꯁꯥꯏ ꯔꯥꯎꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯎꯅꯕꯁꯦ ꯑꯗꯨꯝ ꯔꯥꯎꯟ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯝ ꯃꯊꯪꯒꯤꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯄꯨꯁꯄꯥꯔꯥꯅꯤꯗꯒꯤ ꯑꯗꯨꯝ ꯄꯥꯎ ꯑꯗꯨꯝ ꯂꯧꯕꯤꯔꯁꯨ ꯌꯥꯏ ꯑꯗꯨ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯅꯝꯕꯔꯗꯨꯁꯨ ꯁꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯅꯛꯇꯤ ꯅꯛꯅꯔꯦꯀꯣ ꯃꯦꯗꯥꯝ ꯀꯣ ꯅꯛꯇꯤ ꯅꯛꯅꯔꯕꯅꯦ ꯑꯗꯨ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯅꯦꯕ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯕ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯅꯝꯕꯔꯗꯣ ꯍꯧꯖꯤꯛ ꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯥꯏ ꯐꯣꯟꯗꯨꯁꯨ ꯑꯉꯥꯡꯅ ꯏꯁꯤꯡꯗ ꯊꯥꯗꯔꯨꯕꯗꯒꯤ ꯅꯝꯕꯔꯒ ꯑꯝꯇ ꯎꯈꯤꯗ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯦꯗꯥꯝ ꯍꯥꯏꯔꯛꯑꯦ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯅꯝꯕꯔꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯏꯆꯜ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯍꯣꯏ ꯑꯗꯨꯃꯁꯨ ꯂꯩꯔꯦꯗꯅꯀꯣ ꯁꯥꯔ ꯑꯩꯈꯣꯏꯁꯦ 2010 ꯀꯩꯅꯣ ꯐꯥꯎꯕꯁꯦ 2020 ꯐꯥꯎꯁꯦ ꯑꯩꯈꯣꯏꯁꯦ ꯎꯈ꯭ꯔꯨꯜꯗ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ 21 ꯑꯩꯈꯣই ꯏꯇꯩ ꯑꯃ ꯂꯩꯈꯤꯗꯕꯗꯒꯤ ꯌꯨꯝꯗ ꯊꯣꯛꯂꯒ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯀꯩꯀꯩ ꯂꯩꯍꯧꯋꯦꯅ ꯑꯃꯨꯛ ꯆꯠꯂꯦ ꯀꯣꯔꯣꯅꯥ ꯀꯩꯀꯩꯗꯤ ꯑꯗꯨꯝ ꯑꯣꯏꯔꯤꯕꯀꯣ ꯑꯗꯨ ꯃꯇꯝꯗꯣ ꯑꯗꯩ 2022 ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯁꯅꯥꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦꯕꯀꯣ ꯑꯗꯨꯏ ꯃꯈꯥ ꯇꯥꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯎꯈ꯭ꯔꯨꯜꯗ ꯑꯗꯨꯝ ꯆꯪꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯃꯦꯒꯤ ꯇꯥꯡ 3 ꯂꯥꯟ ꯍꯧꯔꯛꯄꯁꯦ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯊꯥ 4-5 ꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯀꯥꯟꯁꯤꯗ ꯑꯃꯨꯛꯀꯁꯨ ꯑꯥꯒꯤ ꯃꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯧꯃꯟꯕꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩ ꯍꯁꯕꯦꯟꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯃꯥꯁꯦ ꯑꯃꯨꯛ ꯆꯪꯈꯤꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯃꯊꯟꯇ ꯂꯩꯕꯁꯤꯗꯩꯗ ꯃꯥꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯋꯥꯈꯜꯁꯦ ꯖꯥꯠ ꯑꯗꯨꯝ ꯈꯟꯖꯤꯜꯂꯛꯄ ꯑꯗꯨꯝ ꯑꯥꯗ ꯎꯈ꯭ꯔꯨꯜꯗ ꯍꯥꯏꯁꯤꯗꯤ ꯅꯥꯒꯥ ꯇꯥꯡꯈꯨꯜꯅꯤꯅ ꯑꯗꯨꯕꯨꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯝꯇꯗꯤ ꯊꯣꯛꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯐꯣꯟꯗ ꯀꯩꯗ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯀꯩꯗꯧꯕ ꯑꯃꯁꯦ ꯁꯨꯝ ꯎꯔꯒ ꯋꯥꯈꯜꯁꯦ ꯄꯤꯛꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯅꯨꯄꯥꯁꯦ ꯑꯗꯩ ꯂꯥꯛꯑꯣꯅ ꯑꯗꯨꯝ ꯀꯧꯔꯦ ꯑꯩꯁꯦ ꯑꯁ ꯃꯁꯤꯗꯤ ꯃꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯑꯅꯦꯅ ꯑꯩꯁꯨ ꯀꯤꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯆꯪꯈꯤꯕꯗꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯣꯏꯔꯥ ꯗꯥꯎ ꯌꯥꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯝ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯀꯨꯀꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯅꯦ ꯃꯣꯏꯒꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕꯁꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯄꯨꯔ ꯂꯥꯛꯄꯅꯦꯕ ꯁꯨꯝ ꯑꯗꯨꯗꯒꯤꯗꯤ ꯀꯨꯀꯤ ꯃꯌꯥꯝꯗꯣ ꯊꯦꯡꯅꯕꯗꯩ ꯑꯩꯈꯣꯏꯁꯦ ꯕꯁꯇꯨꯗ ꯇꯣꯡꯕꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯈꯛꯇꯪ ꯑꯣꯏꯕꯀꯣ ꯑꯗꯨꯝ ꯀꯩꯅꯣꯁꯤꯅ ꯇꯥꯡꯈꯨꯜ ꯃꯌꯥꯝꯗꯨꯅꯁꯨ ꯑꯗꯨꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯍꯦꯟꯗꯃꯦꯟ ꯀꯩꯀꯩ ꯃꯌꯥꯝꯗꯨꯅꯁꯨ ꯅꯕꯥꯅꯤꯁꯦ ꯒꯥꯔꯤ ꯁꯤꯠ ꯃꯈꯥꯗ ꯄꯥꯛꯊꯧꯑꯣ ꯇꯧꯔꯦꯅꯦ ꯑꯗꯩ ꯁꯣꯝꯗꯗꯤ ꯃꯣꯏ ꯑꯗꯨꯝ ꯅꯥꯒꯥ ꯇꯥꯡꯈꯨꯜ ꯀꯩꯀꯩ ꯇꯣꯡꯉꯤꯁꯤꯡꯗꯨꯗꯤ ꯃꯣꯏꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯀꯩꯀꯩ ꯑꯗꯨꯝ ꯂꯣꯏꯅ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯕꯤꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯅꯤꯅ ꯑꯩ ꯅꯨꯄꯥꯕꯨꯗꯤ ꯗ꯭ꯔꯦꯁ ꯑꯇꯩꯒ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯉꯔꯣꯏ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯗ꯭ꯔꯦꯁ ꯏꯃꯥꯟꯗ ꯃꯥꯟꯅꯩꯗꯅ ꯑꯗꯨꯒ ꯑꯩꯗꯤ ꯃꯩꯇꯩꯅꯤꯅ ꯑꯗꯨꯝ ꯆꯟꯗꯣꯟ ꯊꯤꯟꯕ ꯂꯨꯖ ꯆꯟꯗꯣꯟ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯅꯝꯁꯤꯟꯕ ꯑꯗꯒꯤ ꯀꯩꯅꯣ ꯐꯅꯦꯛ ꯍꯦꯛ ꯁꯦꯠꯄ ꯐꯤ ꯑꯃ ꯍꯦꯛ ꯌꯥꯟꯕꯅꯤꯅꯀோ ꯃꯦꯗꯥꯝ ꯄꯣꯏꯟꯇ ꯂꯥꯛꯁꯤ ꯃꯩꯇꯩꯅꯦꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯪꯗꯣꯏꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯄꯥꯈꯠꯂꯦ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯆꯦꯛ ꯅꯨꯡ ꯇꯧꯕꯗꯒꯤ ꯃꯣꯏꯁꯦ ꯃꯌꯥꯝ ꯉꯥꯡꯅꯔꯦ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯁꯤꯒ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇ ꯇꯧꯔꯦ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯊꯥꯗꯣꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯀꯤꯗꯅ ꯑꯗꯨꯝ ꯎꯈ꯭ꯔꯨꯜꯁꯦ ꯃꯅꯨꯡꯗꯗꯤ ꯀꯩꯁꯨꯗꯤ ꯇꯧꯗ꯭ꯔꯒꯁꯨ ꯃꯣꯏ ꯃꯄꯥꯗꯣ ꯀꯨꯀꯤ ꯇꯥꯕꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯂꯥꯛꯑꯣꯅ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯍꯧꯔꯤ ꯃꯌꯥꯝꯗꯅꯗꯤ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯑꯇꯩ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯅ ꯑꯗꯨꯝ ꯂꯩꯗꯨꯒꯤ ꯈꯜꯂꯒ ꯌꯣꯛꯈꯠꯃꯤꯟꯅꯅꯤꯡꯕꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯆꯠꯄꯤꯕ ꯇꯥꯔꯒꯁꯨ ꯁꯦꯀꯨꯔꯤꯇꯤ ꯏꯁꯀꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯪꯕꯤꯗꯕꯅ ꯐꯒꯅꯦꯅ ꯁꯤ ꯍꯥꯏꯖꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯗ ꯃꯤꯠ ꯅꯥ ꯁꯤꯡꯍꯧꯕ ꯌꯥꯕ ꯃꯌꯥꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯎ ꯇꯝꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯍꯣꯏ
Maka chatajarapa matangi koloda mukudong sa pizage. Hello. Hello. Tana kidre. Hello tabirabo. अखोगी हाना 2001 लोइबन नंबर दुदा कॉल तो संबिदन बनिंग सिंगजरी अखोगी सर आउट ऑफ स्टेशन नोइक्रे मरम मदना पुनिंग यू आर ऑन स्क्रीन द सुलेजरे 7005707808 हाइरिबन नंबर से कॉल तो बियो पुनिंग यू आर ऑल थरम सर याबियो हेलो हेलो ताबिरबो हेलो 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 तराम नोक्सरी मैडम मिंगले फंग तापियु एंडी निजन औरम थंगदेनि सा थागतसरी तरम सरु याबिरपा करी वाफम थंबिगनी पुनिंगी वारोल थोरम मसिदा खंसाना खरेगी आइनि संताबसे कोलन मयाना तौरपदो सा ngangodo yam tabu ya nungai thank you madam akon si kwaya ju hai ba ko ba ju haiji ko adu moy nu mayam taraga taba ai ji sum tawning ne tawrai ni sa yam nungai je madam taram sar ya biramba nasai dai try to bane ot su phang da ba hujik ta phang ko wani se loi birabo madam taba yam nungai je sa hala thagasari sa thank you madam puning toga pirapa tagachari yam thagasari sa oh atoi pe kolara dum tijarage sar ko togare thank you tari ha jo khangan jabani je sa yam nungai je madam support to biba thank you oh thamjare sa thank you ngang ba kesu hijaba natte pukalali ba topic tu da haiba tare aina thengnajarak ba experience haiba tai aina thengnajarak pa khara dum samlap salona sum ngang ba dum lat pa su dum yauri wa se ngang ba dai tare mayamna puning thogapirak pa thagachari honaning bagi thauna ma mayamna hapirak pa haininga laitana thagachari thoramasigi makha chata jarapa matangi kol lokotsage hello hello tabirabo hello Oza koi puning waron nat oibirabul tra mani oza mingale fanga takpiu aise netraji tongbram thangangaram laikai yam nungai jai oza thorom saru ya birapa puning warol thorom asida kari wafam tambigani oza sar koi gi thanga se hojik se loktak ta su kumba yaroi haiba sing da su kaba yaroi haiba sumaina koi gi wafam amma lakpa ana koina hangjin hajaning ba mari leina department koina hajaning badi aikoigi thanggi praja sing je kai de leyo haibege haibadi hojik thanga part walam da leiba se maning da leiri je koigi sumang da netren sara bane haibadi yum sawam laite singam na ju sagapa forest na yaroi hai adagi lokang masuel je na kumjak pa yaroi hai adar de koigi thanggi praja sing kai de leyo haibegi sina ina tamni wa phamsi aduga koigi praja sing ju koigi to kanu se hingmagi mong su yam waraba aduga chingyao koigi kuki singina forest ki lam area da kokthok duna tawba thapakati sarkar na wa am da haibingam du aduga thangi pikhaba yum tawam betraba sing sida forest ki lamni ka tawsimdere jimasti yamna mari leina ba department sing sina mi sing khara jingin ba tarka lebra thamjin ba sinin saraina
ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯤꯜꯂꯤꯕ ꯃꯐꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯂꯨꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯂꯩꯐꯝ ꯂꯩꯔꯛꯇ꯭ꯔꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯆꯤꯡꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯇꯝꯗꯁꯨ ꯏꯁꯤꯡꯗꯁꯨ ꯀꯨꯝꯃꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯑꯔꯨꯕ ꯑꯃꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯗꯅ ꯃꯈꯣꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯒꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯁꯨ ꯃꯤꯡ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯃꯔꯛꯇ ꯍꯜꯂꯣ ꯉꯁꯤꯒꯤ ꯀꯣꯂꯔꯁꯤꯡꯁꯦ ꯌꯥꯝ ꯇꯥꯟꯅꯗꯦ ꯅꯦꯠꯋꯥꯛꯅꯔ ꯀꯩꯅꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯕꯤꯔꯕꯣ ꯀꯣꯜꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯧꯕꯁꯤ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯑꯩ ꯌꯥꯔꯄꯣꯛ ꯕꯤꯁꯅꯨꯅꯥꯗꯒꯤ ꯑꯀꯣꯏꯖꯝ ꯁꯪꯒꯤꯇꯥ ꯀꯧꯏ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯥꯔ ꯂꯝꯕꯤ ꯁꯨꯝ ꯂꯝꯕꯤꯅꯒ ꯌꯨꯝꯅ ꯁꯣꯔꯣꯛ ꯃꯌꯥꯒ ꯑꯣꯏꯕꯅꯦ ꯑꯗꯒꯤ ꯒꯥꯔꯤꯁꯤꯡꯁꯤꯅ ꯀꯟꯅ ꯊꯧꯕꯗ ꯑꯦꯛꯁꯤꯗꯦꯟꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯑꯌꯥꯝꯕꯗ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯂꯝꯕꯤꯁꯤꯡ ꯕꯦꯀꯔ ꯍꯥꯟꯅꯒꯤ ꯕꯦꯀꯔ ꯅꯨꯡꯒꯔ ꯊꯝꯕꯗꯨꯁꯨ ꯊꯝꯗ꯭ꯔꯕꯅꯤꯅ ꯁꯣꯔꯣꯛꯇ ꯂꯩꯔꯕꯅꯤꯅ ꯑꯉꯥꯡ ꯅꯨꯕꯤ ꯁꯨꯝ ꯂꯝꯄꯥꯛꯅ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯕꯅꯤꯅ ꯂꯥꯟꯊꯣꯛꯑꯒ ꯍꯦꯛ ꯁꯥꯟꯅꯕ ꯆꯠꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯈꯔ ꯌꯦꯡꯉꯒ ꯈꯔ ꯇꯞꯅ ꯊꯧꯕꯤꯅꯕꯅ ꯍꯥꯏꯔꯦ ꯑꯗꯨ ꯁꯥꯔ ꯍꯣꯏ ꯄ꯭ꯔꯣꯒꯥꯝꯁꯤꯁꯨ ꯌꯥꯝ ꯇꯥꯖꯔꯤ ꯁꯥꯔ ꯑꯣꯂꯦꯟꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯧꯕꯁꯤꯁꯨ ꯑꯗꯨꯝ ꯁꯥꯔ ꯖꯦꯝꯁꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒꯥꯝꯕꯨꯗꯤ ꯗꯥꯏꯂꯣꯒꯀꯨꯝꯕ ꯍꯩꯇ꯭ꯔꯃꯤꯅ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯏꯁꯩ ꯁꯛꯅꯁꯤꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯗꯗꯤ ꯇꯧꯗꯦ ꯈꯟꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯐꯪꯉꯦ ꯗꯥꯎ ꯌꯥꯗꯩꯔ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯌꯦ ꯃꯦꯗꯥꯝ ꯑꯗꯨꯒ ꯇꯥꯏꯃꯤꯡꯗꯨ ꯆꯥꯟꯅꯕꯩꯅꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯧꯅ ꯀꯣꯜ ꯐꯪꯗ꯭ꯔꯤꯕꯁꯤꯡ ꯑꯃꯨꯛꯇ ꯀꯣꯜ ꯐꯪꯈꯤꯗ꯭ꯔꯤꯕꯁꯤꯡꯗꯤ ꯑꯗꯨꯝ ꯀꯣꯜꯁꯦ ꯑꯗꯨꯝ ꯃꯦꯠꯂꯒ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧ ꯂꯩꯕꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯃꯤꯡꯁꯤ ꯏꯆꯥ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯀꯣꯜ ꯇꯣꯏꯅ ꯐꯪꯕꯁꯤꯡꯗꯤ ꯈꯔ ꯄ꯭ꯔꯣꯒꯥꯝ ꯁꯔꯨꯛ ꯌꯥꯕꯁꯤꯡꯁꯤꯗꯤ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯣꯜ ꯇꯧꯔꯗꯤ ꯐꯪꯅꯤ ꯃꯗꯨꯒꯤ ꯃꯇꯝꯗ ꯀꯤꯛ ꯅꯝꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯣꯜꯁꯦ ꯑꯗꯨꯝ ꯐꯪꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝ ꯇꯣꯏꯅꯕꯨꯗꯤ ꯇꯧꯖꯗꯦꯕꯀꯣ ꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯩꯗꯤ ꯐꯪꯖꯗꯕꯒꯤꯁꯨ ꯆꯥꯟꯁ ꯄꯤ ꯑꯗꯨꯒ ꯑꯩ ꯉꯁꯤꯗꯤ ꯐꯣꯟꯁꯦ ꯑꯝꯇ ꯇꯧꯔ ꯌꯦꯡꯒꯦꯅ ꯈꯟꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯗꯨꯝ ꯐꯪꯉꯦꯕ ꯁꯥꯔ ꯍꯣꯏꯒꯤ ꯄ꯭ꯔꯣꯒꯥꯝꯁꯤꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯥꯔ ꯖꯦꯝꯁꯁꯨ ꯂꯤꯂꯥ ꯆꯠꯂꯝꯅꯤꯅ ꯄꯥꯛꯅꯗꯤ ꯀꯩꯅꯣꯒꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯏꯁꯄꯦꯛꯇ ꯇꯌꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯨ ꯄꯥꯛ ꯌꯥꯎꯗꯦ ꯑꯗꯣ ꯁꯥꯔ ꯑꯣꯂꯦꯟꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯧꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯍꯥꯏꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯊꯦꯡꯛ ꯌꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯆꯥꯅ ꯄꯨꯡꯒꯤ ꯋꯥꯔꯣꯜ ꯂꯦꯞꯇꯅ ꯁꯟꯗꯣꯛꯄ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯕꯤꯁꯤ ꯇꯥꯗ꯭ꯔꯦ ꯇꯥꯗ꯭ꯔꯕ ꯀꯔꯤ ꯇꯥꯗ꯭ꯔꯦ ꯃꯈꯥ ꯆꯠꯊꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯂꯤꯁꯅꯔ ꯑꯃ ꯑꯣꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯐꯣꯡꯗꯣꯛꯆꯒꯦꯅ ꯇꯧꯖꯔꯛꯄꯗꯤ ꯌꯥꯏꯕꯣ ꯂꯥꯟꯕꯦꯟꯗꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗꯕ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯂꯩꯈꯤꯗꯕ ꯏꯆꯥꯗꯨ ꯆꯍꯤ 15ꯇ ꯁꯨꯔꯤ ꯍꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯇꯠꯈ꯭ꯔꯁꯨ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯁꯤꯡꯅ ꯈꯟꯕꯤꯗꯕ ꯃꯑꯣꯡ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯑꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯍꯟꯁꯤꯡ ꯀꯣꯂꯦꯖꯁꯤꯡꯁꯨ
Sani ka chaba ulis kinsin sa si hangdabo puli ahan si kapna laire mari laire busina adira gadi kansi nabo khona di so haije kita kira kani sa amaya jaldana tapun nama matnam ko na sana program si sabang number oidiu hai na imana mangun si jeri aki hai ga pathan dollar Tagachari ma thorom sari abiramdana dongi pukning wafam leibasing phongtok piramba tagachari. Thank you. Mateng pangbirapa mingam lautok sage. Safam Shama Kongnang Safavidagi Palising Magasahum Pibire January the Pangtokadoriba Donorgi function Habatai Musiki the Makta account hang to Pire Lupa Songama Luna Lupa Chani Palama Kugi Donorgi Habatare Pibire Thorum Masigi Makatarakwa Isal Pusparani Lastrom the Gisa Nasi Thorum Taminasi Loinana Lamdam Masida Inkalaliba Angang Sing Isa Sing Bokoi Section Senaba Mama Tautai Akoigi Idalni Hariba Isa Sing Sibukadai the Kari Swaki Gadagi and Senabasi Mama Mapa Ribasingi Sam Saurba Mataudang Maramaduna Aigi Isana Kari Tauri Aigi Isana Karamba Litsa Saja Sali Hibasi Mama Mapa Wibasing Akoimaya Punang Tanging Senba Madi Matautai Loina Loinana Lakai to Club Organization Sing Nasu Pikliba angang sing asigi magi behavior lamsa saja kamay na satlige haibasi su dum saurak na haibatay makoy inkalaliba angang sing adubu akoy na satlaga mayum da satlaga kari tawrige na yang salusi haibati natte haijariba wafama mana lamdam maduda layriba club nataga na mayra pai bi du miyami organization nama layrabani na yumthong kudi maktagi club tugi members sing oy maramaduna makoy mayam na sul tholek liba nisa saba haurak liba angang sing aduna lamhenba lisa saja salul liba du akoi na su hek pokmina ba isa isu makni khallakanda makoi bu senabi ba ma yamna matau tai makoi di khangjadriba lekhom ni haibatai lekhom asi saning ba mong da sabe yai maramaduna makoi di phattaba miyoi amana lamjing anga sakkiba lambi du dum sakkidoini lambi satliba du lali haidan akoi gi mayam sangdana sum thokminasi section na leminasi ngasigi pukning waron torom saru yabirapa hanana tagachari ngasigi caller sing na torom asida hena masak phajan biramba hena mapung phan biramba thank you muka na tagachari ngasigi koi sir out of station noigre sir na ngasigi lila sakiba matamda tekta kaidana asoyangam yaudana yumda yorpa oirasanu haidana isorgi mafamda thawni jari loinana Thorum Lotion bagi ayaba logsagi section na layminasi iraypa iramdam masigidamagta lingjen manana akoy amatta wayna satminarasi haizabagaloina hausiki wayna di may kukradang mayam dagi laptok sari punamapu olen sapam na mukana kurum sari ये ning holak le ai gi tha moi se
ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯤ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯈꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯤ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯤ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯈꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯤ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ ꯅꯪꯕꯨ 예닝 홀락래 아이기 타물새 능기 눈시셨던 우루바다 능기 눈시셨던 우루바다 잉라바 말랑 샤홍나 홍락바다 뭉시릭 낭존 할래 알게 합장세 난기야 탕아마보 황나바 잉라바 말랑 샤홍나 홍락바다 뭉시릭 낭존 할래 알게 합장세 난기야 탕아마보 황나바 타모이기세 톡도 나비르게 나fonda 나fonda 예닝 홀락래 아이기 타물새 난기 눈시셨던 우루바다 답답한 음락다리 아이기 뿌링새 파타방 음락다리 아이기 왕칼새 난기 삭담나 약가이 한다리 난기 삭담나 약가이 한다리 예닝 홀락래 아이기 타물새 난기 눈시셨던 우루바다 난기 눈시셨던 우루바다 ꯈꯪꯍꯟꯖꯕ ꯑꯃ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯐꯥꯔꯃꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯅꯅꯕ ꯑꯊꯨꯕꯒꯤ ꯑꯣꯏꯅ CEO ꯑꯃ ꯄꯥꯝꯖꯩ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗꯒꯤ ꯑꯣꯏꯒꯗꯕꯅꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯅꯦꯒꯣꯁꯤꯌꯦꯕꯜ
Mahigi thak graduate dagi tadaba oigadabani amadi English amadi Hindi fazana ngangba oigadabani. Masagi sahina sahi kunmanga dagina sahi nifu fawbagi manungda laibana hena pamsai. Masagi asengba biodata ga loinana KBK Thawalda lakpiduna head and scientist ka unabiu natragana company asigi chairman ga unabiu. Unabagi aroiba matam megi tang tara manga fawba oisagani. Khanghan jariba chairman Soibam Binit Kumar Maitai Sikhong Khumbi. Office near playground. Hena akupa marul gidama 7630-850-792. Amukka hana 7630-850-792 da pau-paubiu. KB Foundation for NEET and G Upper Floor AI Dental Wangjing Bazaar Hairok Lamkhai. Hairiba mafam asida KB Foundation for NEET G gi regular medical course lakliba megi tang taraga mga Englishing ani kunga mga yai faraba sagol sa numitagi hauzaragani. KB Foundation na fijariba kudong chaba singdi experience and high quality faculty provide all possible study materials including module, mind, math and DPP. Regular weekly multi-test, post-test analysis, quick DOF solving system laizagani. Student-friendly environment, special motivation program by expert doctor. Akak nabasin masing karakatani ahan balak pa students tara mga da khodong chawa pizagani. Infal ta na chalubagi mathaw tadre. Save time and money and become successful doctor in future. Our office, upper floor, AI Dental Wangjing Bazaar, Hairok Lamkhai. Contact number 89744-03970 Natragana 7005-820493. KV Foundation, NEET and G, Upper Floor, AI Dental Wangjing Bazaar, Hairok Lamkhai. Admission open. Brilliance School, a premier co-educational daycamp boarding school. Malom Tulihan Imphal. Haizariba school asigi chaliba sahi English ngani kunga mga kuntaruki oina. Class 11 Science amadi Arts ki dama ngasi magphom thaba haujari. Class 10 ki exam haitopagi mathangi numitagi admission tawbiragadi subna tangi lupa lising ani khak oijagani. School asi mamang sahi kayada position holder kya NEET ki state topper su utok chakraba school amani. Kudong chaba khar panjarabadi class 10 ki exam da 70 tagi 79 PC phanglabadi no admission fee loinana fee su free oijagani. Class 10 ki exam da 80 tagi 89 PC satra satra singi oina no admission fee loinana no monthly fee. Class 10 ki exam da 90 above phanglakpa singdi no admission fee no monthly fee loinana books amadi basic uniform free oijagani. School integrated program for NEET Z, IRSDR, NISDR, NDA, vocational course, etc. Transport bus amadi van ki khudong chaba leraba. Campus makta da nupa masa nupi masa ki tongan ba hostel ki khudong chaba leraba mafamni. Akupa marul gi dama call tobiu 961-2171-646. Brilliance School, Malom Tulihan Makha, Imphal West. Miyam da karigumba matang khanghanjari madudi ibudau khongjom ningthaugi lai committee na Khongjom laibungda lupa chahom na ticket oiba houseful na lising yang kay taba hausi asi megi tang taret English ani kunga mga hairiba numit asida hausi lawgani haina tawjaramba adu kudong chadaba khara laibadagi hairiba numit asida Khongjom Bazar Community Hall da oina hausi asi pangthok saragani haina khanghanjari ba Khongjom laibung lai committee. अथुबा अमगिदमक पॉइंट तरागी इंखोल अमा योंजरी अपाकपना फिट चामगा यांखैनी असांगबना कुंथ्रागा मंगा ओइगनी मफमना संगांगै उचेकोन अवांग लेकाइदा कोमेट किना मनिंग मार्क एकाडमी किना अवांगदा हलबाट किना अहांग बलंबीदनी पांबीबा मियोइसिंगना कॉल तौबिराओ 9366363241 लोइनना 8131847332. Zobel Career Foundation Thawal Wang Mataba hairiba mafam asida NEET Chemistry ki regular course lakliba megi tang tarama fan yai faraba ningthokaba numitagi haujaragani. Hairiba regular course asida takpi tambigedoriba ozadi physics wala ki faculty training fanglaba ozana physics wala teaching method ta takpi tambigani. Pizariba khudong chaba singdi mock test series hafta khudingi question analyze su tawjagani loinana physics wala na prescribe tawraba study material su pizagani. Akupa marol gidamak pizariba contact number asida pau fawbiu 7085610810 loinana 6901358337 mafamna Thawal Wang Mataba
Jobel Career Foundation. Yumnam Yaimaran, Powerloom Thawal Ningombam, Hairiba Mafam Asida, Electric Machine Pisakon Janba Haiba, Yot Sauba Haiba, Mui Ani Pamzai. Luinana, Hanagi Electric Machine Pisakon Ariba do, Anoba model da on Tokpa Pambiba Singisu, Kudum Saba Tamjari, Sumnagi Pisakol Pambirabasu, Other Tobiba Yagani, Pisakolasi, Ahongo Mamalda Sufangbiani, Akupa Marol Gidama, call the view 9615 334840. Amuk Tanggahana 9615 334840.